ꯂꯣꯏꯅꯅ ꯃꯊꯪꯒꯤ ꯊꯧꯔꯝꯁꯤꯗꯤ ꯁꯩꯔꯦꯡ ꯊꯤꯕꯅꯤ꯫ ꯑꯍꯥꯟꯕꯗ ꯊꯤꯕꯤꯒꯗꯧꯔꯤꯕꯁꯤꯅ ꯅꯣꯡꯃꯥꯏꯊꯦꯝ ꯁꯨꯅꯣꯂꯇꯥ ꯀꯛꯆꯤꯡ ꯃꯣꯏꯔꯥꯡꯊꯦꯝ ꯂꯩꯀꯥꯏ ꯃꯍꯥꯛꯇꯒꯤ ꯁꯩꯔꯦꯡ ꯈꯔ ꯇꯥꯕꯤꯁꯤ꯫ ꯑꯩꯒꯤ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯂꯧꯕꯨꯛ ꯃꯥꯏꯀꯩ ꯌꯦꯡꯂꯨꯕꯗ꯫ ꯆꯤꯡꯖꯤꯜ ꯊꯥ ꯂꯣꯏꯔꯒ ꯄꯣꯏꯅꯨ ꯊꯥ ꯂꯧꯔꯣꯛ ꯊꯥ, ꯌꯨꯝ ꯌꯨꯝꯗ ꯐꯧꯒꯩ ꯊꯟꯕ ꯊꯥ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯍꯪꯒꯥꯝ ꯍꯨꯟꯈ꯭ꯔꯦ ꯂꯧꯕꯨꯛꯇ, ꯍꯪꯒꯥꯝ ꯍꯨꯟꯗꯕ ꯂꯧꯕꯨꯛꯇꯅ ꯑꯅꯤꯁꯨꯕ ꯅꯤꯡꯊꯝꯒꯤ ꯂꯧꯔꯣꯛꯀꯤꯗꯃꯛ ꯅꯤꯡꯊꯝ ꯊꯥ ꯂꯥꯛꯂꯦ꯫ ꯋꯥꯛꯆꯤꯡ ꯊꯥꯒꯤ ꯎꯟꯈꯥ ꯇꯥꯔꯛꯂꯦ, ꯑꯗꯨꯕꯨ ꯑꯀꯤꯕ ꯂꯩꯇꯅ ꯂꯧꯃꯤ ꯆꯥ ꯀꯌꯥꯅ ꯅꯤꯡꯊꯝ ꯂꯧꯔꯣꯛꯀꯤꯗꯃꯛ ꯑꯏꯪꯕ ꯎꯟꯈꯥ ꯀꯤꯗꯅ ꯑꯉꯟꯕ ꯑꯌꯨꯛꯇ ꯂꯧꯔꯦꯟ ꯂꯧꯕꯨꯛꯇ ꯑꯂꯨ ꯃꯔꯣꯏ ꯊꯥꯅꯕꯒꯤꯗꯃꯛ ꯑꯁꯨꯝ ꯆꯠꯄꯗ ꯀꯛꯆꯤꯡꯒꯤ ꯂꯧꯕꯨꯛ ꯏꯔꯝꯗꯝ ꯍꯪꯒꯠꯅ ꯌꯦꯡꯂꯨꯕꯗ ꯅꯆꯥ ꯑꯣꯏꯕꯤꯅ ꯂꯧꯃꯤ ꯅꯨꯄꯥ ꯅꯨꯄꯤ ꯆꯥ ꯀꯌꯥꯅ ꯆꯠꯂꯤ ꯂꯧꯔꯦꯟꯒꯤ ꯁꯅꯥ ꯁꯣꯔꯣꯛꯇ ꯑꯂꯨ ꯃꯔꯣꯏ ꯊꯥꯒꯗꯕꯒꯤ꯫ ꯑꯇꯣꯞꯄ ꯃꯅꯥ ꯃꯁꯤꯡ ꯀꯌꯥꯁꯨ ꯆꯠꯂꯤ ꯁꯅꯥ ꯁꯣꯔꯣꯛ ꯌꯥꯡꯕꯤꯊꯛꯇ꯫ ꯃꯈꯣꯏ ꯃꯁꯦꯜ ꯉꯥꯡꯅꯩ ꯀꯧꯅꯩ, ꯅꯪꯒꯤ ꯂꯧ ꯈꯣꯏꯕ ꯂꯣꯏꯔꯛꯂꯕ꯭ꯔꯥ? ꯅꯪꯒꯤ ꯑꯂꯨ ꯕꯦꯛ ꯀꯌꯥ ꯊꯥꯈ꯭ꯔꯦ? ꯅꯪꯒꯤ ꯃꯔꯣꯏ ꯀꯌꯥ ꯊꯥꯈ꯭ꯔꯦ? ꯃꯤꯑꯣꯏ ꯑꯃꯒꯤ ꯀꯣꯟꯅꯗꯕ ꯑꯂꯨ, ꯑꯃꯒꯤ ꯀꯣꯟꯅꯗꯕ ꯃꯔꯣꯏ ꯆꯔꯥ, ꯑꯔꯩ ꯂꯩꯇ ꯍꯪꯅꯔꯒ, ꯑꯋꯥꯠ ꯋꯥꯠꯇ ꯍꯪꯅꯔꯒ ꯀꯌꯥꯗ ꯅꯨꯡꯁꯤꯅꯅ ꯂꯧꯕꯨꯛ ꯃꯥꯏꯀꯩ ꯄꯥꯡꯅꯔꯤ꯫ ꯈꯔꯅ ꯂꯧ ꯀꯥꯔꯛꯄꯗ ꯅꯈꯣꯏꯗꯤ ꯀꯥꯈꯤꯔꯣꯏꯗ꯭ꯔꯥ ꯍꯪꯅꯩ꯫ ꯂꯧꯕꯨꯛꯇ ꯄꯣꯠ ꯊꯥꯕꯒꯤ ꯄꯔꯦꯡ ꯄꯔꯦꯡ ꯂꯩꯕꯗꯨ ꯎꯔꯣꯛ ꯄꯔꯦꯡ ꯄꯔꯦꯡ ꯇꯥꯕꯒ ꯆꯞ ꯃꯥꯟꯅꯩ ꯌꯦꯡꯕꯗ ꯀꯌꯥꯗ ꯅꯤꯡꯊꯤꯖꯔꯤꯕ꯫ ꯅꯨꯃꯤꯠ 15ꯅꯤ 20ꯅꯤ ꯂꯩꯕꯒ ꯂꯧꯕꯨꯛ ꯄꯨꯝꯁꯪ ꯁꯪꯂꯅꯤ꯫ ꯊꯥꯈꯤꯕꯒꯤ ꯑꯋꯥꯕ ꯀꯥꯎꯈ꯭ꯔꯒꯅꯤ, ꯎꯟꯒꯤ ꯑꯏꯪꯕ ꯅꯨꯡꯊꯤꯜꯒꯤ ꯅꯨꯡꯁꯥ ꯃꯩꯁꯥ ꯀꯥꯎꯈ꯭ꯔꯒꯅꯤ꯫ ꯊꯥ 2 ꯃꯈꯥꯏ 3 ꯂꯩꯔꯒ ꯋꯥꯖꯃꯟꯒꯤ ꯃꯍꯩ ꯆꯥꯔꯒꯅꯤ꯫ ꯑꯁꯨꯝꯅ ꯂꯧꯕꯨꯛ ꯃꯥꯏꯀꯩ ꯄꯥꯡꯂꯨꯕꯗ꯫ ꯂꯣꯏꯖꯔꯦ꯫ ꯃꯊꯪꯒꯤ ꯑꯅꯤꯁꯨꯕꯗ ꯊꯤꯕꯤꯒꯗꯧꯔꯤꯕ ꯌꯦꯡꯈꯣꯝ ꯃꯅꯣꯔꯃꯥ ꯃꯍꯥꯛꯀꯤ ꯋꯥꯔꯦꯡ ꯑꯃꯗꯤ ꯁꯩꯔꯦꯡ ꯌꯥꯅꯕ ꯈꯨꯗꯣꯜ ꯂꯧꯕꯤꯔꯁꯤ ꯌꯦꯡꯈꯣꯝ ꯃꯅꯣꯔꯃꯥꯗꯒꯤ꯫ ꯑꯩꯒꯤ ꯋꯥꯔꯦꯡ ꯏꯁꯩ ꯑꯣꯏꯅ ꯇꯧꯖꯕꯅꯤ꯫ ꯋꯥꯔꯦꯡꯒꯤ ꯃꯃꯤꯡꯅ ꯂꯣꯡ ꯂꯤꯞ ꯆꯤꯡ ꯆꯤꯡ ꯔꯦꯗꯤꯑꯣ ꯀꯛꯆꯤꯡ꯫ ꯉꯁꯤ ꯇꯥꯡ 15ꯁꯤ ꯅꯨꯡꯁꯤꯔꯕꯤ ꯏꯔꯝꯗꯝꯒꯤ ꯊꯧꯔꯝ ꯆꯤꯡ ꯆꯤꯡ ꯔꯦꯗꯤꯑꯣ ꯀꯛꯆꯤꯡꯒꯤ ꯌꯥꯏꯐꯔꯕ ꯅꯨꯃꯤꯠꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗ ꯊꯥꯖꯃꯥꯟꯕꯤ ꯑꯃꯗꯤ ꯉꯥꯟꯊꯣꯏ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯅꯕꯒꯤꯗꯃꯛꯇ ꯆꯠꯅꯕꯒꯤ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯉꯥꯟꯊꯣꯏꯅ ꯊꯥꯖꯃꯥꯟꯕꯤ ꯅꯨꯡꯁꯤꯔꯕꯤ ꯏꯔꯝꯗꯝꯒꯤ ꯊꯧꯔꯝ ꯌꯥꯎꯔꯨꯗꯣꯏ ꯅꯠꯇ꯭ꯔꯣ? ꯊꯥꯖꯃꯥꯟꯕꯤꯅ ꯌꯥꯎꯔꯨꯅꯤ꯫ ꯉꯥꯟꯊꯣꯏ: ꯊꯥꯖꯃꯥꯟꯕꯤ, ꯉꯁꯤ ꯀꯔꯤ ꯊꯧꯔꯝ ꯇꯧꯒꯅꯤ? ꯊꯥꯖꯃꯥꯟꯕꯤꯅ: ꯑꯩ ꯏꯁꯩꯗꯤ ꯌꯥꯝꯅ ꯁꯛꯆꯅꯤꯡꯕ, ꯑꯗꯨꯕꯨ ꯂꯣꯟ ꯈꯣꯏꯗꯣꯛꯂꯒ ꯁꯛꯄꯗꯤ ꯍꯩꯇꯕꯅꯤꯅ ꯋꯥꯔꯦꯡ ꯑꯣꯏꯅ ꯄꯥꯔꯨꯔꯒꯦ ꯇꯧꯔꯤ꯫ ꯉꯥꯟꯊꯣꯏꯅ: ꯀꯔꯤ ꯋꯥꯔꯦꯡ ꯑꯣꯏꯒꯗꯧꯔꯤꯕꯅꯣ? ꯊꯥꯖꯃꯥꯟꯕꯤꯅ: ꯏꯆꯝ ꯆꯝꯅ ꯏꯕꯅꯤꯗ, ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯀꯛꯆꯤꯡ ꯏꯔꯝꯗꯝꯗ ꯔꯦꯗꯤꯑꯣ ꯏꯁꯇꯦꯁꯟ ꯑꯃ ꯊꯝꯂꯛꯄ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯕ ꯋꯥꯔꯦꯡꯅꯤ꯫ ꯉꯥꯟꯊꯣꯏꯅ: ꯅꯪꯒꯤ ꯋꯥꯔꯦꯡ ꯑꯗꯨ ꯇꯥꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯁꯤ꯫ ꯄꯨꯡ 2 ꯇꯥꯔꯛꯂꯅꯤ꯫ ꯄꯨꯡ 2ꯗ ꯍꯧꯒꯅꯤ ꯍꯥꯏꯕꯅꯤ꯫ ꯃꯥꯡꯑꯣꯏꯅꯅ ꯆꯠꯅꯕ ꯇꯧꯁꯤ꯫ ꯊꯥꯖꯃꯥꯟꯕꯤ: ꯍꯣꯏ, ꯂꯣꯏꯁꯤꯜꯂꯨꯔꯒꯦ꯫ ꯉꯥꯟꯊꯣꯏꯅ: ꯊꯥꯖꯃꯥꯟꯕꯤ, ꯂꯣꯏꯔꯕ꯭ꯔꯣꯅꯦ? ꯑꯩ ꯅꯣꯏ ꯊꯣꯡꯒꯥꯟꯗ ꯉꯥꯏꯗꯨꯅ ꯂꯩꯔꯦ, ꯊꯣꯛꯂꯛꯂꯣ꯫ ꯉꯥꯟꯊꯣꯏꯅ: ꯊꯣꯛꯂꯛꯂꯦ꯫ ꯑꯩꯈꯣꯏ ꯑꯅꯤ ꯀꯔꯤꯅ ꯆꯠꯈꯤꯅꯤ? ꯊꯥꯖꯃꯥꯟꯕꯤꯅ: ꯑꯩ ꯒꯥꯔꯤ ꯃꯆꯥ ꯄꯨꯔꯛꯏ꯫ ꯉꯥꯟꯊꯣꯏꯅ: ꯐꯔꯦ, ꯆꯠꯂꯁꯤ꯫ ꯈꯣꯡꯅ ꯆꯠꯂꯕꯁꯨ ꯏꯅꯛ ꯅꯛꯄꯅꯤꯗ, ꯑꯩꯗꯤ ꯁꯥꯖꯦꯜ ꯑꯣꯏꯅ ꯈꯣꯡꯅ ꯑꯗꯨꯝ ꯆꯠꯅꯤꯡꯂꯝꯕꯅꯤ꯫ ꯊꯥꯖꯃꯥꯟꯕꯤꯅ: ꯉꯥꯟꯊꯣꯏ, ꯔꯦꯗꯤꯑꯣ ꯏꯁꯇꯦꯁꯟꯗ ꯆꯪꯂꯁꯤ꯫ ꯃꯌꯥꯝ ꯂꯣꯏꯅ ꯂꯥꯛꯅꯔꯝꯂꯦ꯫ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ, ꯊꯧꯔꯝ ꯍꯧꯔꯝꯗꯥꯏ ꯃꯇꯥꯡ ꯑꯣꯏꯔꯛꯂꯦ꯫ ꯀꯟꯅ ꯈꯨꯗꯣꯜ ꯇꯝꯅꯕꯒꯤ ꯃꯊꯪ ꯀꯧꯁꯤꯜꯂꯛꯂꯦ꯫
ꯈꯨꯗꯣꯟ ꯃꯊꯪ ꯃꯊꯪ ꯇꯝꯅꯔꯛꯂꯦ꯫ ꯊꯥꯖꯃꯥꯟꯕꯤꯅ ꯑꯩꯒꯤ ꯃꯇꯥꯡ ꯑꯃꯨꯛ ꯌꯧꯔꯛꯂꯦ꯫ ꯀꯟꯅ ꯊꯥꯖꯃꯥꯟꯕꯤ ꯋꯥꯔꯦꯡ ꯈꯨꯗꯣꯡ ꯇꯝꯕꯤꯅꯕ ꯀꯧꯁꯤꯟꯖꯔꯤ꯫ ꯊꯥꯖꯃꯥꯟꯕꯤꯅ ꯑꯩꯒꯤ ꯋꯥꯔꯦꯡꯒꯤ ꯃꯃꯤꯡ ꯂꯣꯡꯂꯤꯞ ꯆꯤꯡ ꯔꯦꯗꯤꯑꯣ ꯀꯛꯆꯤꯡ꯫ ꯄꯨꯟꯁꯤꯗ ꯄꯣꯛꯆꯃꯟꯒꯤ ꯃꯍꯩ ꯈꯔꯗꯤ ꯌꯥꯟꯖꯔꯦ ꯈꯟꯖꯔꯦ꯫ ꯃꯁꯤꯒꯤ ꯃꯍꯩꯗꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯀꯛꯆꯤꯡ ꯏꯔꯝꯗꯝ ꯂꯝꯗꯝ ꯑꯁꯤꯗ ꯔꯦꯗꯤꯑꯣ ꯏꯁꯇꯦꯁꯟ ꯑꯃ ꯊꯝꯂꯛꯄ ꯑꯁꯤꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯄꯦꯟꯕ ꯅꯨꯡꯉꯥꯏꯖꯕ ꯑꯣꯏꯖꯔꯦ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯇꯔꯦ ꯍꯥꯏꯖꯅꯤꯡꯉꯤ꯫ ꯑꯩꯈꯣꯏꯒꯤ ꯀꯛꯆꯤꯡ ꯂꯣꯟ ꯈꯣꯏꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯄꯥꯡꯒꯜ ꯂꯧꯁꯤꯡ ꯊꯧꯅꯥꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯩꯖꯔꯕꯁꯨ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯊꯧꯅꯥ ꯐꯅ ꯃꯇꯤꯡ ꯊꯣꯛꯅ ꯉꯥꯡꯕ ꯉꯝꯖꯗꯅ ꯂꯩꯕ ꯌꯥꯎꯏ꯫ ꯑꯗꯨꯕꯨ ꯉꯁꯤ ꯅꯨꯡꯁꯤꯔꯕꯤ ꯏꯔꯝꯗꯝ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯊꯧꯔꯝ ꯄꯔꯦꯡꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯀꯛꯆꯤꯡꯒꯤ ꯑꯣꯏꯕ ꯂꯣꯟ ꯈꯣꯏꯅ ꯉꯥꯡꯂꯒ ꯊꯧꯔꯝ ꯄꯥꯡꯊꯣꯛꯀꯗꯕ ꯅꯨꯃꯤꯠꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯀꯌꯥꯁꯨ ꯊꯃꯣꯏ ꯄꯦꯟꯅ ꯉꯥꯡꯖꯔꯒ ꯐꯣꯡꯗꯣꯛꯄ ꯃꯁꯤ ꯔꯦꯗꯤꯑꯣ ꯑꯁꯤꯒꯤ ꯃꯄꯥꯟꯗꯒꯤꯅꯤ꯫ ꯑꯗꯨꯒ ꯑꯇꯩ ꯃꯈꯜ ꯃꯊꯦꯜꯒꯤ ꯊꯧꯔꯝ ꯀꯌꯥ, ꯅꯨꯄꯤꯒꯤ ꯊꯧꯔꯝ, ꯁꯥꯍꯤꯠꯌꯒꯤ ꯊꯧꯔꯝ ꯀꯌꯥ ꯑꯃꯁꯨ ꯂꯣꯟ ꯅꯧꯔꯒ ꯑꯗꯨꯝ ꯄꯥꯡꯊꯣꯛꯂꯤ꯫ ꯀꯛꯆꯤꯡꯗ ꯂꯩꯔꯤꯕ ꯑꯌꯥꯝꯕꯅ ꯊꯥꯞꯅ ꯆꯠꯆꯕꯗꯤ ꯉꯝꯖꯗ ꯃꯁꯥ ꯃꯁꯥꯗ ꯂꯩꯖꯕ ꯇꯦꯂꯦꯟꯗꯤ ꯎꯠꯆꯅꯤꯡꯕ, ꯎꯠꯄ ꯉꯝꯗꯅ ꯑꯗꯨꯝ ꯅꯤꯡꯉꯝꯗꯅ ꯂꯩꯕ ꯀꯌꯥ ꯎꯠꯆꯅꯤꯡꯕ, ꯎꯠꯄ ꯉꯝꯈꯤꯗꯅ ꯄꯨꯟꯁꯤ ꯂꯣꯡꯈꯤꯕ ꯀꯌꯥ ꯑꯃ ꯌꯥꯎꯈꯤꯕ ꯀꯣꯡꯒꯥꯏꯅꯤ꯫ ꯑꯁꯨꯝꯅ ꯆꯠꯇꯤ ꯆꯠꯆꯅꯤꯡꯕ, ꯌꯥꯎꯗꯤ ꯌꯥꯎꯖꯅꯤꯡꯕ ꯏꯁꯥꯒꯤ ꯀꯛꯆꯤꯡ ꯃꯅꯨꯡꯃꯛꯇꯗꯤ ꯑꯣꯏꯗꯕꯅꯤꯅ ꯉꯁꯤ ꯍꯌꯦꯡ ꯈꯜꯂꯤꯉꯩꯗ ꯅꯤꯡꯉꯝꯗꯅ ꯑꯗꯨꯝ ꯇꯣꯛꯈꯤꯕ ꯀꯣꯡꯒꯥꯏꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯎꯠꯆꯅꯤꯡꯕ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛ ꯏꯅꯤꯡꯇꯝꯅ ꯉꯁꯤ ꯍꯌꯦꯡ ꯌꯩꯊꯣꯛꯇꯅ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛ ꯌꯥꯎꯖꯕ ꯉꯝꯖꯔꯦ꯫ ꯃꯁꯤ ꯑꯩꯒꯤ ꯏꯔꯝꯗꯝ ꯑꯁꯤꯗ ꯔꯦꯗꯤꯑꯣ ꯏꯁꯇꯦꯁꯟ ꯂꯩꯔꯛꯄꯗꯒꯤꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯌꯦꯡꯂꯒ ꯆꯤꯡ ꯔꯦꯗꯤꯑꯣ ꯑꯁꯤꯕꯨ ꯊꯧꯄꯨꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨꯁꯨ ꯌꯥꯏꯐꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯊꯧꯅꯤꯖꯔꯤ꯫ ꯆꯤꯡ ꯔꯦꯗꯤꯑꯣ ꯀꯛꯆꯤꯡ ꯃꯇꯝ ꯀꯨꯏꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅꯁꯨ ꯇꯦꯡꯕꯥꯟꯕ ꯃꯄꯨꯗ ꯈꯨꯔꯨꯝꯖꯔꯤ꯫ ꯂꯣꯡ ꯂꯤꯞ ꯆꯤꯡ ꯔꯦꯗꯤꯑꯣ ꯀꯛꯆꯤꯡ꯫ ꯊꯥꯒꯠꯆꯔꯤ꯫ ꯃꯊꯪꯗ ꯑꯃꯨꯛ ꯉꯥꯟꯊꯣꯏꯅ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯕꯤꯒꯅꯤ꯫ ꯂꯣꯟ ꯈꯣꯏꯅ ꯁꯛꯄ ꯏꯁꯩ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥ ꯊꯥꯕꯨꯡꯇꯣꯟ ꯅꯃꯩꯗꯣꯟꯗ ꯊꯥꯕꯨꯡꯇꯣꯟ ꯅꯅꯥꯗꯣꯟꯗ ꯊꯥꯕꯨꯡꯇꯣꯟ ꯅꯆꯥꯕꯨ ꯃꯣꯔꯥꯝꯕꯤ ꯄꯣꯕꯤꯒꯦ ꯄꯣꯕꯤ ꯁꯅꯝ ꯅꯝꯕꯤꯒꯦ ꯍꯩꯕꯣꯡ ꯆꯔꯣꯡ ꯑꯃꯠꯇ ꯊꯥꯗꯔꯛꯎ ꯃꯣꯔꯥꯝꯕꯤ ꯍꯥ ꯑꯉꯥꯡ ꯇꯨꯝꯃꯣꯅꯦ ꯑꯍꯤꯡꯒꯤ ꯇꯥꯡꯂꯣꯟꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯦ ꯑꯉꯥꯡꯒꯤ ꯅꯋꯥ ꯅꯪꯁꯨ ꯇꯨꯝꯃꯣ ꯆꯦꯛꯂꯥ ꯁꯌꯥꯝꯁꯨ ꯄꯂꯦꯡꯒꯤ ꯐꯩꯔꯥ ꯊꯛꯇꯕꯨ ꯆꯦꯛꯂꯥ ꯁꯌꯥꯝꯁꯨ ꯈꯣꯡꯂꯦꯟꯅ ꯇꯨꯡꯈꯨꯟ ꯇꯥꯝꯂꯛꯂꯦ ꯑꯉꯥꯡꯒꯤ ꯅꯋꯥ ꯅꯪꯁꯨ ꯇꯨꯝꯃꯣꯅꯦ ꯑꯍꯤꯡꯒꯤ ꯇꯥꯡꯂꯧ ꯂꯩꯅ ꯊꯦꯡꯂꯛꯂꯦ ꯁꯪꯇ꯭ꯔꯤꯛ ꯀꯥꯡꯒꯟ ꯇꯕꯥꯕꯤ ꯇꯦꯔꯥꯒꯤ ꯃꯣꯟꯗꯨꯝ ꯃꯣꯟꯆꯦꯞ ꯊꯛꯇꯕꯨ ꯁꯤꯟꯅꯧꯒꯤ ꯂꯁꯤꯡ ꯇꯤꯡꯒꯨꯝꯅ ꯂꯩꯔꯦꯅ ꯀꯣꯡꯒꯣꯟ ꯌꯥꯗꯥꯒꯨꯝ ꯑꯉꯥꯡꯒꯤ ꯅꯋꯥ ꯇꯨꯝꯃꯣꯅꯦ ꯍꯥ ꯏꯄꯨ ꯄꯨꯀꯪꯕ ꯅꯪꯅ ꯂꯥꯡꯂꯦꯟ ꯋꯥꯕꯨ ꯋꯥꯕ꯭ꯔꯥ ꯏꯆꯥ ꯂꯤꯁꯪ ꯆꯟꯗ꯭ꯔꯥꯕꯥꯂꯤ ꯑꯪꯒꯤ ꯈꯨꯖꯤꯟ ꯆꯃꯦꯠꯆꯥ ꯆꯥꯗ ꯍꯣꯂꯣꯏ ꯆꯣꯝꯂꯥꯡ ꯑꯣ ꯍꯥ ꯎꯔꯤꯠ ꯅꯥꯄꯪꯕꯤ ꯅꯃꯥꯅ ꯀꯧꯕꯁꯨ ꯇꯥꯗꯕꯤ ꯅꯄꯨꯅ ꯀꯧꯕꯁꯨ ꯇꯥꯗꯕꯤ ꯍꯥꯗ ꯎꯔꯤꯠ ꯅꯥꯄꯪꯕꯤ ꯁ꯭ꯋꯥꯏ ꯂꯥꯎꯕꯁꯨ ꯇꯥꯗꯕꯤ ꯁꯣꯌꯥ ꯍꯥꯏꯕꯁꯤ ꯇꯥꯗꯕꯤ ꯍꯥꯗ ꯎꯔꯤꯠ ꯅꯥꯄꯪꯕꯤ ꯂꯣꯏꯖꯔꯦ꯫ ꯃꯊꯪ ꯑꯁꯤꯗꯤ ꯁꯩꯔꯦꯡ ꯄꯥꯕꯤꯒꯗꯕ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯑꯆꯧꯕꯤ ꯇꯨꯔꯦꯜ ꯋꯥꯡꯃ ꯅꯤꯡꯊꯧ ꯄꯔꯦꯡ ꯃꯍꯥꯛꯇꯒꯤ ꯑꯃꯨꯛ ꯁꯩꯔꯦꯡ ꯈꯔ ꯂꯧꯕꯤꯔꯁꯤ꯫ ꯑꯍꯥꯟꯕꯃꯛꯇꯗ ꯆꯤꯡ ꯔꯦꯗꯤꯑꯣ ꯀꯛꯆꯤꯡꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯃꯗꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯂꯣꯏꯅꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯕꯨ ꯊꯋꯥꯏ
ꯌꯥꯎꯅ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯀꯣꯛ ꯅꯣꯟꯖꯔꯤ꯫ ꯑꯩꯒꯤ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯋꯥꯈꯜ꯫ ꯍꯦ ꯋꯥꯈꯜ, ꯃꯤꯑꯣꯏꯕꯒꯤ ꯀꯣꯛꯀꯤ ꯅꯨꯡꯗ ꯂꯩꯕ ꯋꯥꯈꯜ, ꯅꯍꯥꯛꯀꯤ ꯁꯛꯇꯤ, ꯅꯍꯥꯛꯀꯤ ꯄꯥꯡꯒꯜ, ꯄꯜꯂꯦꯐꯝ ꯂꯩꯇꯦ, ꯂꯣꯏꯕ ꯅꯥꯏꯗꯦ꯫ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯀꯣꯛꯅꯨꯡꯗ ꯃꯤꯑꯣꯏꯕꯒꯤ ꯁꯥꯟꯅꯔꯛꯏ ꯃꯈꯜ ꯃꯊꯦꯜ ꯀꯌꯥ ꯀꯌꯥ꯫ ꯋꯥꯈꯜꯒꯤ ꯂꯤꯆꯤꯡ ꯂꯝꯕꯤ ꯑꯗꯨꯗ ꯄꯨꯛꯅꯤꯡ ꯃꯥꯁꯨ ꯇꯨꯡꯏꯟꯗꯨꯅ ꯆꯠꯈꯤ꯫ ꯊꯣꯛꯍꯜꯂꯤ ꯊꯧꯗꯣꯛ ꯀꯌꯥ ꯃꯁꯤꯡ ꯊꯤꯉꯝꯗꯅ, ꯑꯣꯏꯍꯜꯂꯤ ꯃꯗꯨꯅ ꯑꯋꯥꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏꯕ꯫ ꯆꯤꯟꯇꯥꯒꯤ ꯄꯣꯠꯂꯨꯝ ꯄꯨꯗꯨꯅ ꯃꯤꯠꯂꯨꯗꯒꯤ ꯁꯤꯟꯊꯍꯜꯂꯤ ꯄꯤꯔꯥꯡ ꯀꯌꯥꯁꯨ ꯅꯤꯡꯉꯝꯗꯅ꯫ ꯃꯤ ꯌꯥꯝꯃꯤ, ꯃꯈꯜ ꯌꯥꯝꯃꯤ, ꯀꯣꯛ ꯌꯥꯝꯃꯤ, ꯋꯥꯈꯜ ꯌꯥꯝꯃꯤ, ꯊꯕꯛ ꯌꯥꯝꯃꯤ, ꯊꯧꯑꯣꯡ ꯇꯣꯉꯥꯜꯂꯤ, ꯃꯥꯟꯅꯗꯦ ꯑꯃꯒ ꯑꯃꯒ ꯑꯃꯠꯇ꯫ ꯃꯥꯅ ꯍꯥꯏꯕ ꯋꯥ ꯑꯗꯨꯅ ꯆꯨꯝꯃꯤ ꯍꯥꯏꯅ ꯂꯦꯞꯆꯕ ꯑꯔꯦꯞꯄ, ꯃꯥꯅ ꯈꯟꯕ ꯋꯥꯈꯜ ꯑꯗꯨꯅ ꯐꯩ ꯈꯟꯖꯕ ꯑꯆꯦꯠꯄ ꯊꯥꯖꯕ, ꯀꯔꯝꯅꯕꯨ ꯆꯨꯝꯊꯣꯛꯅꯅꯤ ꯑꯔꯥꯏꯕꯗꯤ ꯅꯠꯇꯦ꯫ ꯁꯅꯥ ꯂꯩꯕꯥꯛ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯀꯣꯛꯀꯤ ꯂꯥꯂꯣꯡ ꯀꯌꯥ ꯁꯤꯟꯗꯨꯅ, ꯊꯥꯖꯗꯅ ꯇꯦꯝꯁꯤꯡꯅꯅ ꯂꯥꯟꯗꯥꯔꯛꯂꯦ ꯈꯪꯍꯧꯗꯅ꯫ ꯑꯆꯥꯛꯄ ꯃꯩꯔꯤ ꯃꯩꯁꯥ ꯂꯛꯁꯤꯗ ꯍꯥꯏꯅꯔꯤ, ꯌꯦꯠꯅꯔꯤ, ꯍꯨꯟꯅꯔꯤ, ꯂꯥꯎꯅꯔꯤ꯫ ꯐꯝꯅꯥꯏꯕ ꯀꯌꯥ ꯑꯃꯒꯤ ꯋꯥꯈꯜꯂꯣꯟ, ꯂꯩꯕꯥꯛ ꯅꯤꯡꯕ ꯀꯌꯥ ꯑꯃꯒꯤ ꯋꯥꯈꯜꯂꯣꯟ, ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥꯁꯤꯡꯒꯤ ꯋꯥꯈꯜꯂꯣꯟ, ꯈꯨꯟ ꯉꯥꯛꯄ ꯈꯨꯜꯂꯥꯛꯄꯁꯤꯡꯒꯤ ꯋꯥꯈꯜꯂꯣꯟ, ꯃꯤꯆꯝ ꯄ꯭ꯔꯖꯥꯒꯤ ꯋꯥꯈꯜꯒꯤ ꯋꯥꯀꯠ, ꯆꯨꯡꯁꯤꯟꯅꯗ꯭ꯔꯕ ꯀꯣꯛꯀꯤ ꯋꯥꯈꯜ ꯂꯥꯜꯂꯛꯁꯤꯗ ꯍꯌꯦꯡꯅ ꯀꯔꯤ ꯀꯔꯝ ꯊꯣꯛꯂꯒꯕ꯫ ꯊꯋꯥꯏ ꯃꯥꯡꯂꯒꯗ꯭ꯔꯥ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡ, ꯂꯦꯞꯄ ꯂꯩꯇꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯣꯏꯍꯧꯔꯒꯗ꯭ꯔꯥ ꯑꯃꯝꯕ ꯂꯝꯗꯝ ꯑꯃ꯫ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯀꯣꯛ ꯅꯣꯟꯖꯔꯤ꯫ ꯃꯊꯪ ꯑꯁꯤꯗꯤ ꯑꯃꯨꯛ ꯁꯂꯥꯝ ꯖꯣꯏꯃꯇꯤ ꯅꯤꯡꯊꯧ ꯂꯩꯀꯥꯏ ꯃꯍꯥꯛꯇꯒꯤ ꯑꯃꯨꯛ ꯁꯩꯔꯦꯡ ꯈꯔ ꯇꯥꯃꯤꯟꯅꯁꯤ꯫ ꯑꯍꯥꯟꯕꯃꯛꯇꯗ ꯄꯨꯝꯅꯃꯛꯄꯨ ꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯂꯩꯖꯔꯦ ꯑꯩꯒꯤ ꯁꯩꯔꯦꯡ ꯑꯄꯥꯏꯕ ꯎꯆꯦꯛꯀꯨꯝ꯫ ꯇꯥꯡꯅ ꯐꯪꯕ ꯃꯤꯑꯣꯏ ꯄꯣꯛꯀꯤ ꯃꯄꯣꯛꯅꯤꯗꯨ, ꯇꯦꯟꯈ꯭ꯔꯕ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯄꯥꯝꯅꯔꯤ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯃꯃꯤ ꯁꯥꯡꯅ ꯃꯒꯨꯟ ꯂꯩꯅ ꯍꯤꯡꯖꯕ, ꯍꯔꯥꯎ ꯃꯤꯅꯣꯛꯀ ꯂꯣꯏꯅꯅ ꯋꯥꯠꯇ ꯄꯥꯗꯅ ꯍꯤꯡꯖꯕ꯫ ꯄꯥꯝꯗꯕ ꯀꯅꯥ ꯌꯥꯎꯕꯒꯦ ꯃꯥꯂꯦꯝ ꯁꯪꯁꯥꯔ ꯑꯁꯤꯗ꯫ ꯑꯗꯨꯕꯨ ꯀꯗꯥꯏ ꯉꯁꯤꯗꯤ ꯄꯨꯟꯁꯤꯒꯤ ꯃꯍꯥꯎ ꯌꯥꯎꯅꯗ꯭ꯔꯦ, ꯍꯤꯡꯕꯒꯤ ꯃꯃꯜ ꯈꯪꯅꯗ꯭ꯔꯦ꯫ ꯑꯀꯟꯕꯅ ꯑꯁꯣꯟꯕꯕꯨ ꯇꯨꯍꯠꯄꯤꯔꯦ, ꯑꯋꯥꯕꯅ ꯑꯗꯨꯝ ꯀꯞꯆꯕ, ꯅꯨꯡꯉꯥꯏꯕꯅ ꯍꯔꯥꯎꯅ ꯅꯣꯛꯆꯕ꯫ ꯑꯃꯅ ꯑꯃꯕꯨ ꯌꯦꯡꯅꯗ꯭ꯔꯦ, ꯂꯥꯏꯔꯕꯅ ꯂꯩꯈꯨꯟ ꯆꯪꯗꯧꯔꯦ, ꯑꯉꯝꯕꯅ ꯁꯨꯞꯅꯝ ꯄꯥꯏꯗꯧꯔꯦ꯫ ꯕꯤꯒ꯭ꯌꯥꯟꯅ ꯑꯁꯨꯝ ꯑꯁꯨꯝ ꯆꯥꯎꯈꯠꯂꯛ, ꯇꯥꯅꯤꯡꯕꯗ ꯇꯥꯁꯤꯜꯂꯛ, ꯎꯅꯤꯡꯕꯗ ꯎꯁꯤꯜꯂꯛ꯫ ꯌꯣꯠꯀꯤ ꯉꯝꯊꯪ ꯑꯣꯏꯔꯤꯕ ꯁꯥꯔꯝꯆꯠ ꯆꯠꯄ ꯀꯌꯥꯅ ꯃꯁꯥꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯕꯨ ꯁꯛꯂꯣꯟ ꯀꯌꯥ ꯂꯧꯗꯨꯅ ꯇꯣꯏꯅ ꯇꯣꯏꯅ ꯊꯦꯝꯂꯛꯂꯤ ꯄꯪꯖꯈ꯭ꯔꯕ ꯆꯅꯨꯔꯥ ꯀꯌꯥꯗ꯫ ꯈꯟꯊꯍꯧꯗꯕ ꯃꯤꯀꯨꯞꯇ ꯈꯣꯡꯐꯝ ꯂꯥꯟꯅ ꯊꯥꯡꯖꯤꯜꯂꯨ, ꯇꯥꯈ꯭ꯔꯦ ꯄꯪꯂꯕ ꯆꯅꯨꯔꯥ ꯀꯌꯥꯁꯨ ꯐꯠꯇ꯭ꯔꯕꯁꯤꯡꯗꯨꯒꯤ ꯂꯧꯅꯝ ꯂꯥꯡꯗꯨꯗ꯫ ꯈꯥꯡꯉꯨ ꯊꯛꯇ ꯀꯦꯟꯈ꯭ꯔꯦ ꯄꯣꯛꯉꯝꯗꯅ ꯄꯣꯛꯄ ꯄꯨꯟꯁꯤ ꯀꯌꯥ ꯀꯌꯥ꯫ ꯄꯨꯝꯅꯤꯟ ꯅꯤꯜꯂꯦ ꯃꯥꯂꯦꯝꯁꯦ ꯃꯆꯥ ꯀꯥꯏꯅꯕꯒꯤ ꯃꯤꯀꯞ ꯃꯤꯔꯥꯎ ꯈꯣꯜꯇꯅ ꯃꯄꯤꯖꯥ ꯑꯣꯏꯕꯤ ꯀꯌꯥꯒꯤ꯫ ꯀꯅꯥꯗꯕꯨ ꯋꯥꯀꯠꯂꯨꯅꯤ, ꯀꯅꯥꯗꯕꯨ ꯍꯥꯏꯖꯔꯨꯅꯤ, ꯄꯨꯝꯅꯃꯛ ꯀꯟꯈ꯭ꯔꯦ ꯄꯨꯝꯅꯃꯛ ꯆꯠꯈ꯭ꯔꯦ ꯃꯤꯆꯪ ꯁꯪꯒ ꯂꯩꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕꯒꯤ ꯃꯥꯏꯀꯩꯗ꯫ ꯑꯃꯨꯛꯁꯨ ꯂꯥꯎꯅꯔꯤ ꯑꯃꯒ ꯑꯃꯒ, ꯍꯨꯟꯅꯔꯤ ꯑꯃꯒ ꯑꯃꯒ꯫ ꯐꯝꯇꯕꯨ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯁꯛꯈꯤ ꯋꯥꯁꯛ ꯀꯌꯥ ꯀꯌꯥ, ꯈꯨꯔꯨꯝꯈꯤ ꯈꯨꯕꯥꯛ ꯆꯥꯡꯖꯧ ꯂꯣꯟꯅꯗꯨꯅ꯫ ꯁꯦꯕꯥ ꯑꯃꯨꯛꯇ ꯐꯪꯍꯟꯕꯤꯌꯨ, ꯁꯦꯕꯥ ꯑꯃꯨꯛꯇ ꯇꯧꯖꯒꯦ, ꯑꯋꯥ ꯑꯅꯥꯒꯤ ꯃꯇꯦꯡ ꯄꯥꯡꯖꯒꯦ, ꯂꯥꯏꯔꯕ ꯂꯩꯍꯜꯂꯔꯣꯏ ꯃꯥꯂꯦꯝꯁꯤꯗ꯫ ꯌꯣꯟꯅꯈꯤ ꯂꯩꯅꯈꯤ ꯑꯃꯒ ꯑꯃꯒ, ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯜꯂꯤꯕ ꯆꯔꯥꯇꯕꯨ ꯍꯦꯟꯗ꯭ꯔꯕꯗꯤ ꯍꯥꯏꯗꯨꯅ꯫ ꯃꯁꯥꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯍꯛꯄꯨ 500 ꯆꯞꯄꯤ, 1000 ꯆꯞꯄꯤ, ꯆꯅꯤ ꯆꯞꯄꯤ
kaya kayada yenguni taunariba mayamse nokpu nokningdra mayamse hayeng tangaire ugadaba kokhragani angamba singi wasaksu khongban amuktang jongbada tabibagumdi tawkhini miyamgi wakat hoi hoi haiba wahaina chimbanda khohi taiduna thabak oinadi nathaikhini ngasidagi hayeng hayengdagi hangchit numit tha chahi cha kaya kaya lonkat khigani wakat che kayabu maching thingamdaba marol kaya thokna phakutuna amuk yanglakhigadrani karemnabasu nachade kanada wakatchabasu nachade kanada khanjabani punchise ningjabani wakhalse apaibo che amabum koi pai pairagadra haina mayambu amuka hanna khurumjari ꯃꯊꯪꯗ ꯑꯃꯨꯛ ꯂꯧꯕꯤꯁꯤ RK ꯅꯥꯎꯔꯤꯌꯥ ꯄꯖꯤ ꯂꯩꯀꯥꯏꯗꯒꯤ ꯋꯥꯔꯤ ꯃꯆꯥ ꯑꯃꯨꯛ ꯇꯥꯕꯤꯁꯤ ꯃꯌꯥꯝ ꯆꯤꯡꯆꯤꯡ ꯔꯦꯗꯤꯑꯣ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯑꯩꯒꯤ ꯋꯥꯔꯤ ꯃꯆꯥꯒꯤ ꯃꯃꯤꯡ ꯑꯍꯥꯟꯕ ꯃꯅꯥ ꯁꯅꯥꯊꯣꯏꯁꯨ ꯈꯪꯗꯕ ꯅꯠꯇꯦ ꯈꯪꯉꯤ ꯄꯨꯝꯅꯃꯛ ꯃꯁꯤꯃ ꯁꯦꯠꯀꯦ ꯃꯁꯤꯃ ꯆꯥꯒꯦ ꯊꯣꯏꯗꯣꯛꯅ ꯍꯥꯏꯒꯟꯗꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯆꯍꯤ ꯑꯃ ꯍꯦꯟꯖꯤꯜꯂꯛꯂꯦ ꯁꯅꯥꯊꯣꯏꯅ ꯄꯥꯕꯨꯡ ꯁꯥꯏꯀꯜ ꯑꯍꯟꯕ ꯅꯠꯇ꯭ꯔꯕꯁꯨ ꯑꯃꯟꯕ ꯑꯃꯇꯪ ꯂꯩꯕꯤꯌꯨ ꯍꯥꯏꯗꯨꯅ ꯇꯥꯛꯂꯛꯂꯤꯕ ꯂꯩꯕ ꯉꯝꯗꯦ ꯕꯤꯔꯦꯟ ꯃꯆꯥꯒꯤ ꯁꯥꯏꯀꯜ ꯅꯨꯄꯤ ꯌꯥꯎꯗꯅ ꯌꯨꯝꯕꯥꯟꯕꯒꯤ ꯍꯧꯅꯁꯥ ꯑꯍꯣꯕꯒꯤ ꯑꯍꯣꯕ ꯉꯥꯛꯇ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯄꯣꯛ ꯑꯁꯤꯃꯒꯤ ꯅꯥꯟꯊꯣꯛꯄ ꯉꯝꯂꯔꯣꯏꯗꯕ ꯀꯣꯛꯄ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯂꯩꯇ꯭ꯔꯕ ꯂꯥꯏꯔꯕꯒꯤ ꯀꯨꯌꯣꯝ ꯁꯅꯥꯊꯣꯏ ꯆꯪꯂꯛꯏ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕ ꯕꯤꯔꯦꯟꯒꯤ ꯅꯥꯛꯇ ꯐꯝꯊꯔꯛꯏ ꯑꯗꯨꯒ ꯇꯞꯅ ꯀꯧꯔꯛꯏ ꯄꯥꯕꯨꯡ ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯒꯤ ꯂꯝꯖꯦꯟꯗꯨ ꯉꯁꯤꯅꯦ ꯈꯣꯡꯎꯞ ꯃꯣꯖꯥ ꯑꯃꯇꯪꯒ ꯂꯩꯒꯦ ꯂꯝꯖꯦꯟꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯑꯃꯒ ꯂꯝꯖꯦꯟ ꯌꯥꯎꯒꯦ ꯇꯧꯕꯅꯤ ꯕꯤꯔꯦꯟ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯛꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤ ꯂꯝꯖꯦꯟ ꯌꯥꯎꯔꯨꯅꯨ ꯇꯣꯛꯊꯣꯛꯎ ꯂꯩꯇꯦ ꯂꯩꯇꯦ ꯁꯦꯟꯒ ꯑꯝꯇ ꯁꯅꯥꯊꯣꯏ ꯐꯨꯛ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯁꯥꯎꯔꯪꯅꯅ ꯑꯩꯅꯕꯨ ꯍꯥꯏꯔꯗꯤ ꯇꯧꯔꯗꯧꯅꯤ ꯄꯤꯗꯕ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯕꯤꯔꯦꯟ ꯈꯔ ꯀꯟꯇꯛꯅ ꯈꯨꯝꯂꯛꯏ ꯅꯪꯒꯤ ꯁ꯭ꯀꯨꯜꯒꯤ ꯈꯣꯡꯎꯞ ꯂꯩꯔꯤꯗꯨꯗꯤ ꯑꯗꯨ ꯍꯦꯛ ꯇꯣꯡꯉꯨ ꯕꯤꯔꯦꯟꯒꯤ ꯋꯥ ꯇꯥꯕꯗ ꯁꯅꯥꯊꯣꯏ ꯈꯪꯉꯝꯗꯅ ꯁꯎꯟ ꯈꯣꯡꯎꯞ ꯁꯤꯒꯥꯏꯕꯁꯦ ꯈꯣꯡ ꯃꯣꯖꯥ ꯑꯄꯠꯄꯁꯤꯒ ꯏꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯅꯦ ꯃꯤꯅ ꯎꯁꯤꯠꯇꯦꯅꯦ ꯕꯤꯔꯦꯟ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯐꯃꯨꯡꯗ ꯐꯝꯃꯤ ꯑꯗꯨꯒ ꯅꯠꯇꯦ ꯅꯪꯕꯨ ꯉꯔꯥꯡ ꯅꯍꯥꯟꯇ ꯅꯈꯣꯡ ꯇꯦꯛꯎꯕꯒꯤ ꯐꯔꯛꯄꯗ ꯉꯥꯏꯔꯤ ꯇꯧꯅꯨꯀꯣ ꯇꯧꯅꯨ ꯍꯥꯏꯁꯤꯅꯤ ꯑꯩꯅ ꯍꯤꯞꯂꯤꯕꯁꯦ ꯅꯨꯡꯉꯥꯏꯗꯨꯅ ꯍꯤꯞꯂꯤꯕꯣꯏ ꯅꯤꯡꯕ꯭ꯔꯣ ꯑꯩꯅ ꯁꯣꯝꯗ ꯍꯤꯗꯥꯛ ꯂꯩꯅꯕ ꯁꯦꯟ ꯐꯥꯎꯕ ꯂꯩꯇꯗꯨꯅ ꯀꯨꯟꯗꯨꯅ ꯈꯥꯡꯉꯤ ꯆꯦꯡ ꯈꯔꯗꯪ ꯋꯥꯜꯍꯧꯔꯕꯗꯤ ꯈꯟꯗꯨꯅ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯍꯥꯏꯕ ꯈꯨꯗꯤꯡ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯄꯤꯕ ꯉꯝꯕ꯭ꯔꯣ ꯅꯄꯥ ꯀꯅꯥꯅ ꯉꯝꯗꯣꯏꯅꯣꯕ ꯅꯪꯒꯤ ꯂꯝꯖꯦꯟꯗꯨ ꯌꯥꯎꯗꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯕꯅꯤꯅꯦ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯂꯧꯁꯤꯡ ꯇꯥꯗ꯭ꯔꯤꯕꯁꯤꯕꯣ ꯅꯪꯒꯤ ꯂꯝꯖꯦꯟꯗꯨ ꯌꯥꯎꯔꯒ ꯅꯪꯕꯨ ꯆꯔꯥ ꯍꯦꯟꯕ ꯌꯥꯗꯣꯏꯔꯣ ꯍꯛꯆꯥꯡ ꯉꯝꯗꯕꯅꯦ ꯑꯩ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦꯀꯣ ꯁꯅꯥꯊꯣꯏ ꯎꯄꯥꯏ ꯂꯩꯇ ꯄꯦꯔꯨꯝ ꯁꯨꯛꯊꯔꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ ꯈꯣꯡꯎꯞ ꯁꯦꯒꯥꯏꯕꯗꯨ ꯑꯃꯨꯛ ꯊꯥꯡꯒꯠꯂꯤ ꯃꯣꯖꯥ ꯐꯨꯔꯤꯠ ꯑꯇꯠꯄꯗꯨ ꯑꯃꯨꯛ ꯌꯦꯡꯉꯤ ꯎꯄꯨ ꯍꯥꯡꯗꯣꯛꯏ ꯌꯣꯇꯨꯝ ꯂꯪ ꯂꯧꯊꯣꯛꯏ ꯁꯦꯒꯥꯏꯕꯁꯤꯡꯗꯣ ꯐꯣꯠꯄ ꯍꯣꯠꯅꯩ ꯕꯤꯔꯦꯟꯅ ꯃꯥꯒꯤ ꯐꯃꯨꯡꯗꯒꯤ ꯂꯥꯎꯔꯛꯏ ꯆꯥꯛ ꯊꯣꯡꯅꯕ ꯆꯦꯡꯒ ꯂꯩꯇꯦ ꯉꯔꯥꯡꯒꯤ ꯆꯖꯤꯛ ꯈꯔ ꯅꯞꯄꯤꯕ꯭ꯔꯥ ꯌꯦꯡꯉꯣ ꯁꯅꯥꯊꯣꯏ ꯈꯨꯝꯗꯦ ꯑꯗꯨꯃꯛ ꯐꯣꯠꯇꯨꯅ ꯂꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯄꯥꯟꯗꯒꯤ ꯀꯧꯕ ꯇꯥꯔꯛꯏ ꯕꯤꯔꯦꯟ ꯀꯣꯛꯆꯥꯎꯕꯤ ꯀꯥꯏ ꯃꯔꯝꯗꯤ ꯈꯣꯟꯖꯦꯜꯗꯨ ꯈꯪꯉꯤ ꯇꯞꯅ ꯊꯣꯛꯂꯛꯂꯒ ꯇꯥꯂꯨꯈꯣꯏ ꯁꯣꯝꯗ ꯐꯝꯁꯤ ꯂꯦꯡꯈꯠꯄꯤꯔꯛꯎ ꯅꯪꯒꯤ ꯐꯝꯕ ꯂꯥꯏꯔꯤꯅꯦ ꯁꯦꯟꯗꯨ ꯁꯥꯒꯠꯄ ꯍꯣꯠꯅꯕꯗ ꯑꯩ ꯀꯣꯛ ꯌꯥꯝ ꯁꯥꯔꯕꯅꯤ ꯑꯉꯥꯡꯒꯤ ꯁꯦꯟ ꯊꯥꯕꯒꯤꯅ ꯃꯔꯣꯜ ꯑꯃ ꯀꯌꯥꯔꯛꯇꯤ ꯁꯨꯔꯦ ꯌꯦꯡꯉꯨ ꯅꯪꯅ ꯃꯇꯝ ꯊꯥꯔꯛꯂꯤꯕꯁꯤ ꯀꯩꯔꯣꯏ ꯂꯩꯀꯥꯏꯅꯤ ꯏꯅꯥꯎꯅꯤ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯂꯤꯅ ꯉꯁꯤꯗꯤ ꯄꯤꯗꯕ ꯌꯥꯔꯣꯏ ꯀꯗꯥꯏ ꯄꯨꯊꯣꯔꯛꯎ ꯑꯩ ꯊꯦꯡꯂꯕꯅꯤ ꯕꯤꯔꯦꯟ ꯈꯣꯟꯖꯦꯜ ꯊꯣꯠꯊꯔꯗꯨꯅ ꯇꯥꯂꯨꯈꯣꯏ
ꯑꯃꯨꯛꯇ ꯀꯥꯈꯠꯄꯤꯔꯛꯑꯣ ꯁꯣꯝꯗ ꯑꯁ ꯑꯩꯈꯣꯏ ꯇꯥꯗꯁꯤꯃ ꯏꯍꯥ ꯍꯥꯒꯠꯂꯗꯅ ꯅꯦ ꯇꯥꯅ ꯉꯥꯏꯍꯥꯛꯇꯁꯨ ꯋꯥꯈꯜ ꯂꯩꯇꯥꯅ ꯋꯥꯔꯤ ꯁꯥꯈꯤꯁꯤ ꯀꯩꯗꯧꯒꯦ ꯇꯥꯗ ꯌꯥꯔꯔꯣꯏꯅꯦ ꯕꯤꯔꯦꯟ ꯑꯩ ꯐꯝꯕ ꯂꯥꯛꯄ ꯅꯠꯇꯦꯅꯦ ꯀꯗꯥꯏꯅꯣ ꯄꯨꯊꯣꯔꯛꯑꯣ ꯃꯤ ꯃꯁꯛ ꯈꯪꯅꯕ ꯇꯧꯅꯨ ꯁꯦꯟꯗꯣꯏ ꯐꯥꯎ ꯂꯧꯕꯤꯗꯕꯅꯤꯀꯣ ꯅꯪ ꯑꯩꯈꯣꯏꯅ ꯈꯟꯕꯒ ꯅꯪꯅ ꯇꯧꯊꯣꯔꯛꯄꯒ ꯌꯥꯝ ꯈꯦꯠꯅꯩ ꯑꯩꯈꯣꯏꯒꯤꯁꯨ ꯈꯔ ꯈꯜꯂꯨ ꯁꯦꯟ ꯄꯨꯕ ꯍꯥꯏꯕꯁꯦ ꯂꯣꯏꯅ ꯄꯨꯅꯔꯤꯕ ꯉꯥꯛꯇꯅꯤ ꯄꯨꯋꯣ ꯌꯥꯏꯌꯦ ꯑꯃꯨꯛꯁꯨ ꯀꯣꯛꯁꯤꯡꯗꯣꯛꯎ ꯀꯗꯥꯏꯗꯒꯤ ꯅꯪꯒꯤꯁꯤꯗꯤ ꯇꯥꯗ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅꯦ ꯇꯥꯗ ꯑꯩꯁꯨ ꯍꯛꯆꯥꯡꯁꯤ ꯉꯝꯗꯗꯅ ꯂꯩꯕ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯇꯥꯗꯅ ꯇꯥꯛꯄꯤꯔꯤꯕꯗꯣ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ ꯅꯪꯒꯤ ꯑꯗꯨ ꯑꯗꯥꯏ ꯇꯥꯏꯅꯤꯡꯇꯦ ꯂꯨꯄꯥ 5,000ꯅꯤ ꯍꯥꯟꯅꯒꯤꯗꯨꯒ ꯊꯥꯔꯒ ꯉꯝꯗ꯭ꯔꯒꯅ ꯇꯪꯈꯥꯏ ꯑꯃꯗꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯄꯤꯒꯗꯕ ꯅꯠꯇ꯭ꯔꯒꯅ ꯅꯪꯒꯤ ꯑꯔꯩꯕ ꯑꯃ ꯊꯥꯡꯉꯒ ꯄꯨꯕ ꯇꯥꯕ ꯑꯩ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯂꯥꯛꯀꯅꯤ ꯊꯧꯔꯥꯡ ꯇꯧꯔꯝꯃꯨ ꯊꯧꯔꯥꯡ ꯇꯧꯔ ꯊꯅꯝꯃꯨꯀꯣ ꯑꯩ ꯆꯠꯂꯦ ꯕꯤꯔꯦꯟ ꯎꯄꯥꯏ ꯂꯩꯇ ꯇꯞꯅ ꯐꯨꯝꯕꯪꯅꯅ ꯐꯝꯊꯔꯛꯏ ꯂꯝꯖꯦꯟ ꯍꯧꯔꯝꯗꯥꯏꯅꯤ ꯁꯅꯥꯊꯣꯏ ꯆꯥꯛꯀ ꯌꯥꯎꯗꯕꯅꯦ ꯅꯨꯡꯁꯥꯅꯒ ꯁꯥꯕꯅꯦ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯄꯥꯈꯠꯂꯤ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯏ ꯂꯝꯖꯦꯟ ꯆꯦꯟꯕ ꯉꯝꯒꯅꯤ ꯊꯥꯖꯗ꯭ꯔꯦ ꯉꯁꯥꯏ ꯆꯐꯨ ꯊꯥꯗꯣꯔꯒ ꯌꯦꯡꯂꯨꯕꯕꯨ ꯆꯥꯛ ꯃꯔꯨ ꯑꯃꯇꯪ ꯄꯛꯂꯝꯕꯗꯤ ꯂꯥꯏꯔꯗꯨꯅ ꯃꯤꯔꯥꯡ ꯐꯥꯎꯕ ꯃꯍꯨꯝ ꯊꯨꯔꯝꯗ꯭ꯔꯦ ꯍꯥꯏꯕꯗꯨꯅꯤ ꯄꯥꯡꯒꯜ ꯈꯔꯗꯪ ꯑꯣꯏꯅꯅꯕ ꯍꯥꯏꯗꯨꯅ ꯌꯦꯟꯗꯦꯝ ꯃꯀꯥ ꯑꯃ ꯍꯋꯥꯏ ꯕꯦꯂꯦꯟꯗ꯭ꯔꯤ ꯍꯤꯡꯅ ꯆꯥꯕ ꯌꯥꯕ ꯈꯔ ꯍꯦꯛꯂꯒ ꯄꯣꯗ꯭ꯔꯣꯛ ꯁꯥꯏꯔꯛꯄꯅꯤ ꯁ꯭ꯀꯨꯜꯅ ꯄꯤꯊꯛꯄ ꯃꯍꯩ ꯈꯔꯗꯨꯅꯗꯤ ꯑꯣꯏꯕ ꯌꯥꯕ ꯅꯠꯇꯦ ꯂꯝꯖꯦꯟ ꯍꯧꯔꯦ ꯃꯊꯪ ꯆꯦꯟꯈꯠꯈꯤ ꯃꯍꯥꯛꯅ ꯃꯅꯤꯡ ꯏꯊꯪ ꯊꯪꯍꯧꯏ ꯊꯕꯥꯛꯀꯤ ꯃꯤꯍꯨꯟꯅ ꯗꯪ ꯂꯥꯏꯕꯛꯇꯅ ꯍꯨꯃꯥꯡ ꯃꯃꯤꯠ ꯇꯟꯗꯟ ꯄꯥꯏꯔꯦ ꯈꯜꯂꯤ ꯉꯁꯤꯒꯤ ꯂꯝꯖꯦꯟꯒꯤ ꯑꯍꯥꯟꯕ ꯃꯅꯥꯁꯤ ꯁꯥꯏꯀꯜꯅꯤꯀꯣ ꯁꯥꯏꯀꯜ ꯑꯍꯟꯕꯗꯨ ꯃꯇꯪ ꯊꯧꯕ ꯐꯪꯂꯕꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗ ꯁ꯭ꯀꯨꯜꯕꯨ ꯆꯠꯂꯕꯁꯨ ꯏꯃꯥꯟꯅꯕꯒꯕꯨ ꯀꯣꯏꯔꯕꯁꯨ ꯑꯩꯕꯨ ꯊꯧꯕ ꯐꯪꯂꯔꯣꯏꯗ꯭ꯔꯅꯤ ꯊꯧꯒꯦꯗꯍꯦ ꯊꯃꯣꯏꯗ ꯊꯧꯅꯥ ꯑꯃ ꯂꯥꯛꯏ ꯁꯅꯥꯊꯣꯏ ꯈꯣꯟꯖꯦꯜ ꯍꯥꯞꯀꯠꯇꯨꯅ ꯖꯔ ꯆꯦꯟꯈꯠꯂꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯆꯦꯜꯂꯝꯂꯤꯕ ꯑꯃꯗꯨꯗꯤ ꯇꯥꯟꯕ ꯐꯪꯂꯦ ꯃꯊꯪ ꯍꯦꯟꯒꯠꯇꯨꯅ ꯆꯦꯟꯈꯠꯂꯛꯏ ꯐꯅ ꯁꯥꯡꯅ ꯆꯦꯟꯈꯠꯂꯛꯂꯦ ꯍꯧꯖꯤꯛꯇꯤ ꯂꯝꯊꯨꯡꯐꯝꯁꯨ ꯌꯧꯒꯗꯧꯔꯦ ꯈꯅꯥꯎꯁꯨ ꯈꯔ ꯀꯪꯈ꯭ꯔꯦ ꯇꯦꯛꯎꯕ ꯈꯣꯡꯗꯨꯁꯨ ꯈꯥꯡꯉꯝꯗꯅ ꯆꯦꯟꯈꯠꯂꯛꯏ ꯊꯋꯥꯏ ꯊꯥꯔꯗꯧꯕꯣꯏ ꯅꯤꯡꯂꯛꯂꯦ ꯁꯤꯕ ꯇꯥꯔꯦ ꯂꯦꯞꯊꯣꯛꯂꯁꯤꯔꯥ ꯈꯜꯂꯤ ꯃꯥꯡꯗ ꯌꯦꯡꯂꯨꯕꯗꯗꯤ ꯃꯥꯒꯤ ꯃꯃꯥꯡꯗ ꯃꯈꯣꯏ 3 ꯈꯛꯇ ꯉꯥꯏꯔꯝꯂꯦ ꯇꯨꯡꯊꯥ ꯃꯥꯡꯊꯥ ꯆꯦꯜꯂꯤꯕꯗꯨ ꯃꯊꯟꯇ ꯈꯜꯂꯤ ꯑꯁ ꯑꯩꯁꯤ ꯌꯥꯝꯅ ꯁꯥꯡꯅ ꯆꯦꯟꯈꯠꯂꯝꯂꯦꯗꯅ ꯂꯝꯊꯨꯡꯐꯝꯁꯨ ꯌꯧꯒꯗꯧꯔꯦ ꯇꯥꯡꯈꯠꯂꯒꯗꯤ ꯍꯩ ꯀꯗ꯭ꯔꯛ ꯆꯦꯟꯈꯠꯂꯛꯏ ꯈꯣꯡꯎꯞꯀꯤ ꯈꯨꯒꯥ ꯅꯥꯝꯃ ꯀꯦꯜꯍꯧꯔꯦ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯄꯣꯠ ꯅꯠꯇꯦ ꯖꯤꯔꯤ ꯍꯥꯞꯀꯠꯂꯛꯏ ꯃꯥꯅ ꯂꯝꯖꯦꯟ ꯊꯣꯏꯔꯦ ꯐꯅ ꯀꯨꯏꯅ ꯋꯥꯟꯊꯩ ꯃꯈꯣꯡ ꯃꯈꯨꯠ ꯊꯦꯛꯅꯩ ꯏꯁꯤꯡ ꯊꯥꯅꯩ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯇ꯭ꯔꯦ ꯁꯅꯥꯊꯣꯏ ꯆꯍꯤ ꯑꯃꯒꯤ ꯃꯃꯥꯡꯗꯒꯤ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯕ ꯁꯥꯏꯀꯜꯗꯨ ꯊꯧꯗꯨꯅ ꯍꯜꯂꯛꯂꯦ ꯃꯌꯨꯝ ꯇꯝꯅ ꯌꯨꯝ ꯌꯧꯕꯗꯗꯤ ꯊꯣꯡꯒꯥꯟꯗꯒꯤ ꯑꯗꯨꯝ ꯇꯥꯔꯦ ꯂꯨꯈꯣꯏꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯉꯥꯡꯂꯤꯕꯗꯨ ꯌꯥꯔꯔꯣꯏꯅꯦ ꯕꯤꯔꯦꯟ ꯀꯗꯥꯏꯅꯣ ꯄꯤꯔꯛꯑꯣ ꯕꯤꯔꯦꯟ ꯈꯣꯟꯖꯦꯜ ꯈꯔ ꯀꯟꯈꯠꯇꯨꯅ ꯎꯄꯥꯏ ꯂꯩꯇꯦꯅꯦ ꯇꯥꯗ ꯍꯥꯠꯀꯦꯔꯥ ꯇꯨꯞꯀꯦꯔꯥ ꯇꯧꯅꯤꯡꯕ ꯇꯧꯔꯣ ꯂꯩꯇꯦ ꯋꯥ ꯂꯣꯏꯔꯦ ꯃꯤꯒꯤ ꯃꯔꯜꯀꯥꯁꯤꯕꯨ ꯌꯥꯝ ꯇꯣꯟꯅꯤꯡꯕꯗꯧꯅꯀ ꯈꯜꯂꯨꯔ ꯃꯥꯜꯂꯤꯅꯦ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯇꯧꯔꯤꯕꯅꯤ ꯁꯨꯈꯟ ꯈꯟꯗꯕ ꯇꯥꯗꯕꯨ ꯀꯔꯝꯕ ꯃꯤꯅꯣ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯗꯨ ꯃꯆꯦꯠ ꯑꯃ ꯄꯛꯇꯕ ꯀꯌꯥꯗ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤꯅꯣ ꯌꯦꯡꯉꯨꯅꯤ ꯁꯦꯟ ꯄꯨꯕꯤꯔꯒ ꯑꯩꯕꯨ ꯑꯔꯥꯟꯕꯒꯁꯨ ꯇꯥꯍꯜꯂꯤꯅꯦ ꯃꯤꯅꯨꯡꯁꯤꯗꯨ ꯌꯥꯔꯛꯇ꯭ꯔꯕ ꯉꯁꯤꯗꯤꯅꯦ ꯅꯪꯒꯤ ꯁꯦꯟ ꯑꯔꯩꯕ ꯁꯦꯟꯈꯪꯗꯦ ꯂꯟꯈꯪꯗꯦ ꯑꯗꯒꯤ ꯀꯩꯅꯣ ꯖꯣꯖꯤꯠꯅ ꯑꯔꯩꯕ ꯑꯃ ꯄꯨꯗꯅꯗꯤ ꯆꯠꯂꯣꯏꯀꯣ ꯍꯥꯏꯁꯤꯅꯤ ꯇꯥꯗꯅ ꯄꯨꯒꯗꯧꯔꯤꯗꯨꯕꯨ ꯀꯔꯤꯅꯣꯅꯦ ꯆꯐꯨ ꯎꯌꯥꯟ ꯑꯀꯨꯞꯄꯁꯤꯒ ꯑꯀꯣꯞꯄ ꯑꯃ ꯂꯩꯔꯤꯕꯁꯦ ꯎꯔꯦꯗꯅ ꯑꯁꯤꯒ ꯏꯁꯥ ꯏꯐꯨꯒ ꯄꯨꯒꯗꯕ ꯃꯉꯥꯏꯔꯦ ꯆꯔꯥ ꯍꯦꯟꯕꯒꯤ ꯑꯋꯥꯕ ꯇꯥꯗꯅ ꯈꯪꯕꯤꯕ ꯅꯠꯇꯦ ꯅꯣꯡꯃꯇ ꯆꯔꯥ ꯍꯦꯜꯂꯒ ꯌꯦꯡꯕꯤꯌꯨꯅꯦ ꯑꯗꯨꯗꯤ ꯅꯪꯗꯤ ꯁꯤꯖꯈ꯭ꯔꯣꯅꯦ ꯍꯤꯡꯂꯨꯕꯒꯤ ꯀꯥꯟꯅꯗ꯭ꯔꯦꯅꯦ ꯍꯤꯡꯒꯦꯔꯥ ꯁꯤꯒꯦꯔꯥ ꯃꯗꯨ ꯌꯧꯅ ꯇꯥꯗꯅ ꯎꯁꯤꯠꯄꯤꯐꯝ ꯊꯣꯛꯇꯦ ꯎꯁꯤꯜꯂꯨꯕꯗꯒꯤꯅꯤꯅꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯁꯦꯟ ꯊꯪꯂꯨꯔꯤꯕꯁꯦ ꯃꯤꯒꯤ ꯇꯧꯏꯃꯜ ꯃꯁꯛ ꯈꯪꯅꯕ ꯇꯧꯅꯨ ꯁꯦꯜ ꯄꯨꯔꯒ ꯁꯦꯜ ꯁꯤꯡꯒꯅꯤ ꯈꯪꯗꯕ ꯅꯪꯒꯨꯝꯕꯅꯁꯨ ꯑꯩꯉꯣꯟꯗ ꯁꯤꯡꯅꯕ ꯁꯥꯏ ꯀꯥꯟꯅꯗꯦ ꯋꯥꯒꯤ ꯋꯥ ꯐꯖꯅ ꯍꯥꯏꯔꯤꯉꯩꯁꯤꯗꯅꯦ ꯄꯤꯊꯣꯔꯛꯑꯣ
ꯄꯤꯕ ꯉꯝꯗ꯭ꯔꯦ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯑꯁꯨꯛ ꯐꯖꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯃꯛꯇꯗ ꯇꯥꯗꯁꯨ ꯌꯥꯝꯅ ꯑꯅꯝ ꯀꯟꯕ ꯑꯃ ꯌꯥꯎꯔꯤꯅꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯨꯛ ꯌꯥꯝ ꯉꯥꯡꯅꯔꯤꯁꯤꯕꯨ ꯅꯪꯒꯤ ꯂꯨꯄꯥ 5,000ꯗꯨꯗꯤ ꯀꯩꯁꯨ ꯇꯟꯖꯥ ꯆꯥꯗꯕꯒꯤ ꯇꯧꯕꯤ ꯋꯥꯅꯦ ꯑꯦ ꯂꯦꯡꯕꯤꯔꯣ ꯅꯪꯒꯤ ꯁꯦꯜꯗꯨ ꯍꯥꯠꯄꯤꯒꯗꯕ ꯃꯤ ꯅꯠꯇꯦ ꯅꯪ ꯃꯤ ꯌꯥꯝ ꯎꯁꯤꯠꯇ꯭ꯔꯕꯣꯏꯅ ꯍꯥ ꯌꯥꯝ ꯎꯁꯤꯠꯇ꯭ꯔꯦꯕ ꯑꯩꯅ ꯄꯨꯂꯤꯁ ꯀꯧꯔꯛꯂꯕꯗꯤ ꯃꯑꯣꯡ ꯇꯥꯔꯣꯏꯀꯣ ꯅꯪ ꯑꯗꯨ ꯑꯩꯁꯨ ꯅꯪꯒꯤ ꯁꯦꯜꯗꯨ ꯍꯥꯠꯀꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦꯗꯅ ꯁꯤꯡꯒꯅꯤ ꯍꯥꯏꯔꯤ ꯈꯪꯗꯦ ꯌꯥꯔꯦ ꯅꯪ ꯅꯁꯛ ꯃꯨꯟꯅ ꯈꯪꯉꯤ ꯅꯪꯒꯤ ꯇꯥꯠ ꯄꯥꯠ ꯎꯠꯄꯥꯠ ꯆꯠꯅꯔꯣꯏ ꯉꯁꯤꯗꯤ ꯀꯗꯥꯏ ꯇꯟꯖꯥꯗꯨꯗ ꯁꯅꯥꯊꯣꯏ ꯁꯨꯃꯥꯡ ꯌꯧꯔꯛꯇꯨꯅ ꯁꯥꯏꯀꯜꯗꯨ ꯁꯠ ꯊꯝꯃꯤ ꯂꯨꯈꯣꯏ ꯈꯪꯌꯦꯡ ꯌꯦꯡꯊꯣꯛꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯦ ꯂꯩꯔꯦ ꯌꯥꯔꯦ ꯁꯤ ꯑꯣꯏꯅ ꯄꯨꯔꯒꯦ ꯂꯨꯈꯣꯏ ꯄꯔꯞ ꯃꯉꯣꯟꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯁꯥꯏꯀꯜꯗꯨ ꯏꯟꯊꯣꯛꯈꯤ ꯁꯅꯥꯊꯣꯏꯅ ꯇꯥꯟꯅꯗꯨꯅ ꯄꯥꯃꯨꯡꯆꯣ ꯂꯨꯈꯣꯏ ꯐꯠ ꯑꯣꯟꯁꯤꯜꯂꯛꯏ ꯀꯔꯤꯒꯤ ꯄꯥꯃꯨꯡꯆꯧ ꯍꯥ ꯀꯔꯤꯒꯤ ꯄꯥꯃꯨꯡꯆꯧꯅꯣ ꯍꯨꯔꯥꯟꯕꯒꯤ ꯃꯆꯥꯁꯤꯗꯤ ꯁꯦꯜ ꯂꯩꯇꯦꯗꯤ ꯍꯥꯏ ꯑꯗꯨꯒ ꯃꯆꯥꯒꯤ ꯁꯥꯏꯀꯜ ꯑꯍꯟꯕꯒꯁꯨ ꯂꯩꯕꯤꯔꯤꯅꯦ ꯁꯤ ꯑꯣꯏꯔꯗꯤ ꯃꯍꯨꯠ ꯃꯥꯡꯗ꯭ꯔꯦꯗꯅ ꯀꯣꯛꯅꯔꯕꯅꯤꯀꯣ ꯐꯔꯦ ꯅꯨꯡꯉꯥꯏꯔꯦ ꯊꯧꯕ ꯂꯥꯛꯄꯅꯤ ꯊꯧꯔꯒ ꯍꯜꯂꯒꯦ ꯂꯨꯈꯣꯏ ꯁꯥꯏꯀꯜ ꯏꯟꯊꯣꯛꯇꯨꯅ ꯄꯨꯈꯤ ꯁꯅꯥꯊꯣꯏ ꯄꯤꯔꯥꯡ ꯁꯤꯟꯊꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯅꯨꯡꯁꯤꯠ ꯑꯁꯦꯡꯕ ꯆꯪꯍꯟꯁꯤ ꯑꯩꯗꯤ ꯍꯩꯅꯗꯦ ꯑꯗꯨꯅꯤ ꯁꯩꯔꯦꯡ ꯋꯥꯔꯦꯡ ꯋꯥꯔꯤ ꯃꯆꯥ ꯑꯁꯨꯝ ꯃꯊꯪ ꯇꯥꯕꯤꯔꯛꯂꯤ ꯆꯤꯡꯆꯤꯡ ꯔꯦꯗꯤꯑꯣ 89.6 ꯃꯦꯒꯥ ꯍꯔꯁꯀꯤ ꯃꯅꯨꯡ ꯆꯟꯅ ꯉꯁꯤꯒꯤ ꯅꯨꯡꯁꯤꯔꯕꯤ ꯏꯔꯝꯗꯝꯒꯤ ꯃꯅꯨꯡ ꯆꯟꯅ ꯁꯨꯝ ꯂꯦꯡꯗꯅ ꯇꯥꯕꯤꯔꯛꯂꯤ ꯂꯣꯏꯅꯅ ꯃꯊꯪꯗ ꯑꯃꯨꯛ ꯅꯥꯎꯔꯦꯝ ꯑꯃꯨꯌꯥꯏꯃ ꯁꯤꯡꯍꯥꯗꯒꯤ ꯋꯥꯔꯦꯡ ꯑꯃꯃꯨꯛ ꯇꯥꯕꯤꯁꯤ ꯆꯤꯡꯆꯤꯡ ꯔꯦꯗꯤꯑꯣꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯀꯣꯛꯅꯣꯟꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯩꯒꯤ ꯋꯥꯔꯦꯡꯒꯤ ꯃꯃꯤꯡ ꯑꯣꯖꯥ ꯎꯃꯥꯅꯟꯗ ꯁꯅꯁꯝꯒꯤ ꯑꯗꯨꯉꯒꯤ ꯊꯥꯕꯜ ꯂꯩ ꯄꯥꯔꯨꯕꯗꯒꯤ ꯍꯧꯈꯤꯕ ꯄꯨꯟꯁꯤꯕꯨ ꯅꯤꯡꯁꯤꯡꯍꯜꯂꯛꯄ ꯍꯧꯈꯤꯕ ꯇꯥꯡ 12 ꯊꯥ 2 2014 ꯏꯪ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯊꯥ ꯑꯃꯔꯣꯝꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯏꯅꯥꯎ ꯅꯥꯎꯔꯦꯝ ꯁꯨꯔꯦꯟꯗ꯭ꯔꯣ ꯕꯣꯏꯅ ꯍꯥꯏꯔꯛꯈꯤꯕ ꯀꯣꯠ ꯀꯛꯆꯤꯡ ꯋꯥꯏꯔꯤ ꯁꯦꯅꯥꯄꯇꯤ ꯂꯩꯀꯥꯏꯗꯒꯤ ꯁꯤꯔꯤ ꯃꯣꯏꯔꯥꯡꯊꯦꯝ ꯖꯣꯏ ꯑꯣꯖꯥꯅ ꯇꯌꯥꯝꯗ ꯂꯥꯏꯔꯤꯛ ꯑꯃ ꯄꯤꯒꯦ ꯂꯥꯛꯂꯝꯕꯅꯤ ꯇꯌꯥꯝꯕ ꯂꯩꯇꯕꯗꯒꯤ ꯄꯤꯔꯝꯗꯅ ꯍꯟꯈ꯭ꯔꯦ ꯀꯣꯠ ꯑꯟꯀꯣꯠ ꯑꯩꯅ ꯈꯜꯍꯧꯈꯤ ꯑꯣꯖꯥ ꯖꯣꯏꯅ ꯑꯩꯉꯣꯟꯗ ꯄꯤꯒꯗꯕ ꯂꯥꯏꯔꯤꯛꯁꯤꯕꯨ ꯀꯔꯝꯕ ꯑꯣꯏꯔꯝꯒꯕ ꯁꯥꯍꯤꯇ꯭ꯌ ꯑꯃꯗꯤ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯃꯤꯐꯝ ꯀꯌꯥꯗ ꯑꯣꯖꯥꯒ ꯑꯩꯒ ꯐꯝꯃꯤꯟꯅꯕ ꯀꯌꯥꯔꯛ ꯌꯥꯎꯈ꯭ꯔꯕꯁꯨ ꯂꯥꯏꯔꯤꯛ ꯄꯤꯊꯣꯛ ꯄꯤꯁꯤꯟꯒꯤ ꯋꯥꯐꯝ ꯑꯃꯠꯇꯁꯨ ꯅꯤꯡꯁꯤꯡꯅꯈꯤꯗ꯭ꯔꯤ ꯑꯁꯨꯝ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯅꯣꯡꯃ ꯑꯩꯅ ꯕꯖꯥꯔ ꯊꯣꯛꯈꯤꯕꯗ ꯑꯣꯖꯥꯒꯤ ꯗꯨꯀꯥꯟ ꯃꯄꯥꯗ ꯑꯩꯅ ꯆꯠꯄꯗꯣ ꯎꯈ꯭ꯔ ꯃꯥꯜꯂꯦ ꯀꯣꯠ ꯑꯣꯖꯥ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ ꯑꯩꯅ ꯍꯥꯏꯖꯕ ꯂꯥꯏꯔꯤꯛꯇꯨ ꯄꯥꯏꯕꯤꯈ꯭ꯔꯣ ꯑꯟꯀꯣꯠ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯗꯨꯀꯥꯟ ꯃꯃꯥꯡꯗ ꯈꯥꯝꯗꯨꯅ ꯊꯝꯂꯤꯕ ꯃꯍꯥꯛꯀꯤ ꯚꯦꯁꯄꯥ ꯒꯥꯔꯤꯗꯣ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯑꯉꯥꯡꯁꯤꯡꯅ ꯂꯧꯊꯣꯛꯈꯤꯔꯝꯗꯨꯅ ꯀꯣꯠ ꯏꯍꯦ ꯑꯣꯖꯥ ꯑꯉꯥꯡꯁꯤꯡꯅ ꯂꯧꯊꯣꯛꯈꯤꯔꯝꯂꯦꯅꯦ ꯍꯌꯦꯡ ꯁꯣꯏꯗꯅ ꯑꯣꯖꯥꯒꯤ ꯈꯨꯠꯇ ꯌꯧꯍꯟꯖꯔꯒꯦ ꯑꯟꯀꯣꯠ ꯑꯩꯅ ꯐꯩ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯍꯥꯏꯅꯔꯗꯨꯅ ꯅꯨꯃꯤꯠꯇꯨ ꯀꯥꯏꯅꯔꯦ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯒ ꯑꯩꯒ ꯌꯨꯝꯂꯣꯟꯅꯅ ꯂꯩꯕ ꯃꯔꯤ ꯃꯇꯥ ꯑꯃꯒꯤ ꯃꯁꯨ ꯅꯨꯄꯥ ꯃꯌꯥꯡꯂꯝꯕꯝ ꯄꯥꯝꯍꯩꯕ ꯁꯅꯥꯃꯇꯨꯝꯒꯤ ꯆꯨꯔꯥꯀꯣꯔꯣꯟ ꯊꯣꯛꯑꯝꯃꯤ ꯊꯧꯔꯝꯗꯨꯗ ꯑꯣꯖꯥ ꯖꯣꯏꯁꯨ ꯕꯥꯔꯇꯣꯟ ꯐꯪꯗꯨꯅ ꯂꯦꯡꯕꯤꯔꯛꯈꯤ ꯇꯥꯟꯖꯥ ꯑꯃꯗꯒꯤ ꯑꯣꯖꯥ ꯑꯩꯒꯤ ꯅꯥꯛ ꯌꯧꯁꯤꯜꯂꯛꯈꯤꯕꯗ ꯑꯩꯅ ꯀꯣꯠ ꯑꯣꯖꯥ ꯂꯥꯏꯔꯤꯛꯇꯨ ꯌꯥꯎꯕꯤꯔꯛꯄ꯭ꯔꯥ ꯑꯟꯀꯣꯠ ꯑꯣꯖꯥꯅ ꯍꯣꯏ ꯌꯥꯎꯔꯛꯏ ꯍꯥꯏꯕꯤꯕꯗꯒꯤ ꯑꯩꯅ ꯍꯧꯖꯤꯛ ꯍꯦꯛꯇ ꯁꯤꯟꯅꯕꯤꯔꯣ ꯍꯥꯏꯖꯕꯗꯒꯤ ꯂꯥꯏꯔꯤꯛꯇꯣ ꯄꯨꯁꯤꯜꯂꯛꯇꯨꯅ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯛꯄꯗꯒꯤ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯂꯥꯏꯔꯤꯛꯇꯨ ꯌꯦꯡꯂꯨꯕꯗ ꯑꯗꯨꯉꯒꯤ ꯊꯥꯕꯜ ꯂꯩ ꯁꯅꯁꯝ ꯎꯃꯥꯅꯟꯗ ꯃꯈꯨꯝ ꯗꯤꯖꯥꯏꯟ ꯍꯦꯛ ꯎꯕꯃꯛꯇꯗ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯂꯨꯆꯤꯡꯄꯨꯔꯦꯟ ꯃꯤꯌꯥꯝꯅ ꯖꯅꯅꯤꯇꯥ ꯏꯔꯥꯕꯣꯠ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯍꯥꯛꯀꯤ ꯑꯥꯏꯗꯤꯌꯦꯜꯕꯨ ꯊꯋꯥꯏꯅ ꯇꯥꯖꯕꯗꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯋꯥꯔꯤꯅꯕ ꯑꯃꯗꯤ ꯄꯥꯔꯨꯕ ꯀꯌꯥꯗꯒꯤ ꯑꯩꯕꯨ ꯂꯝꯖꯤꯡ ꯂꯝꯇꯥꯛꯄꯤꯔꯤꯕꯅꯤ ꯈꯟꯖꯈꯤꯕ ꯒꯨꯔꯨꯒꯤ ꯁꯛꯇꯝ ꯍꯦꯛ ꯎꯕꯃꯛꯇꯗ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯐꯥꯎꯖꯈꯤ
Chungkam Ibemel Debi Singjamai Okram Laikai Impal West na Angom Ningthau Preservation and Documentation Center Uripo Achom Laikai Impal Gitamakta Puthokpa aduga makum design na Shri Makom Mani Mongchaba Saknareba asigi poto oirami Mathangda Aibana Thong Londuna Mang Tamduna Tungkhidana Tungkul Hunna Awaba Ahinga Amambo Koktuna Sadin Ta Numit Thorak Le Mangda Hauro Lebak Pumba He Jananeta Miangi Luchingba Katsare Lenam Chaurubi Adungagi Tabal Lay Asumna Kudima Asina Agi Tamoja Lachariba Hijam Iraboti Madam Oringani Lekra Oja Umanandage Adungagi Tabale Ase Oja Makon Mani Mokshaba Yumlembam Ibomta Amasung Aiba Mangasu Biographical Fiction Ni Takbirabasu I want the Paukibadi Aibana Court Asumna Wakal Mamduna Ladingada Angak Boikiba Madi Lyric Asigi protagonist Oiriba Manipuri Puari Sanagi Mayangal Lachaliba Mahang Magna Lyric Iba Sida Yakshin Biratuna Aina Naruk Laba Tanja Seda Takpi Tambirakba Asini Karamna Igani Haiduna Chamam Narakpa Matanga Aibadagi Kolom Loduna Asumna Yu Haiduna Ikiba Manbag Tenkang Kayasu Yauri unquote. Apang ba ina di madumang tak ni haina logere. Asumna pongdok piba sina ayi ipamdadi Nobel ni haiba kaukto kiduna biographical narration oina putabirak laga biographical narrative da thambiba oina adum khanuna leiraka. Sequence embadi kari da praman tawruni onthok na marik chungse. Asi khudam haibabu baba horu badagi tongdaduna ahing hokiba khanghogdribani. Chana Toy Banam Sahi Kunma Toy Surakpa, Nungshi Toy Bigi Sahi Taratere Surakpagi, Mioi Punchi Maho Makarakpa, Jawongi Matamda, Nungshi Toy Bikogi Inkol Machida Hova, Tabale Makonda, Sagat Kiba, Nungshi Nungonda, Are Kang Shanaba, Amadi, Hempadraba, Shinta, Amagidamata, Ningtam Tagi, Legend Taba, Ayukta, Koget Sechinduna, P. Lumne Inchenduna, Sana Toybuna Sagol Tauraga, Nungshi Toybina, Nipagi Pijonda, Masabi Tungda Pamduna, Tawal Sabal Tong with the Sachiva, Aduga Halakpada, Tawal Haukadagi, Tangjeng Yobo Pauba, Nungshi Toybibo, Sagol Tauba Tambi Kiva, Kanghodana, Nungshi Toybi Tumtarakiba, Sana Toybagi could yet Oina, Tachina, Sena Kiba, Kudima Ase, Punchida, Common sense Kayagi Matik Tangal Padabano Tak Baga Iroinana, Heroine Anigi Punchida, Quai de Gimamanyanova, Romantic Drisaduna, Romanza, Climax Yohanki, Matangasi Poverty, Luching Burengi, Sanai Bema Kondon Sanaga, Yumban Bagi Lambi, the Konda Dringagi, Mamangi Tabloni, Kalal. Hijam Mirabot, Oja, Sigi Punchi, my own Yami. Iramdam Masigi, Chingdam, Apun Bagi Saktam, Mai Masilgi, Sana Konabagi, Kala Sanskriti, Theatre, Drama, Sama Sanskar, Myoiva Samagi, Sangrabayadabi Hiram Kudimota, Ojana, Soklam Daba, Yakida Amat Lekida Bado, Kudimak Mayak, Mayak Shangna, Apaba Singa Kangali. Tachangna Hajarabda, I wonder the Oda Umandagi. Adungagi Tabele Ase, Jananeta, Hijam Irabo, Na Inchok, Lishama, Samapan, Nipuni Panyu, September Kumatogi, Manipur Dramatic Union Holder, Miangi meeting Amapangong number Silubadugi, Mako Oibana, Pundongbam da Tokiba, Kudong Tiba, Togdota, Naran Babu, police officer, no main upon the Siri, High Baduna, Madam Mojuna, Ojaira, Botu, Panadaba. Waitan Tanarak Padagi, Mirror Oikibagi, Mamangi Togok Singni, I don't candle hell. Yama Pade, Mamma Yam Blaring, Oja Uman Nagi Kalam Dagi, Mahi Maya Chielaba, Lari Kayama, Kudol Tambiratuna, Manipuri Site Lekonda, Lendenapam Oda Pidama Pangba, Naman Binaba, Taibang Mapugi, Mapamda, Tongi Jari.
오자 산하섬 우마는다 싱어 싱어 자pan 니푸마토기 에프릴기 타릭 에프릴 타릭 타리다 런던 시기 레박나 사강나바 이까이 쿰네저리바 산하섬 거브러리 싱어기 마사누파 오이나 타이방도 공다라키 아이코이나 사트라 오이링에다 산하섬 거브러기 트랜슬레이션 하이나 강나키바 마마이다 레잉악 레이션 마콕 세크레터리에다 판비두나 이람담 이레박 아시기 마삭 토버 타박 까야 토비람바기 쿠담 땅담 와탄 레이호리 누가이 저리버디 오자 우마는데 싱어 아이게 컨템퍼러리 오이람바시니 아이나 서울 리생마 장아pan 니푸마토기 프레비아리 타릭타루 사골체 누미타 포퍼니 딱비람바데기 강자오키 허기 파오보기 뿐치다 케트리 비르 오자기 로루버시티 aduga sanasam oja umana negi adungagi thabale larik anise pakhibada ahin hokhiba khanghogde pabagi chahi matam khara khena jarbasu paba horu badagi loidri phawba adum leptan pakhiba larik singni adungagi thabaleina ayi yamna angang oingai punchi khongchat ningsing halakhi bade oja na kalimai lampa tarukshuba pandupta lamai kuntete yauriba matang si yaurupada matang ining bagi ithillama kan na piraki matam dude habiki government press asi MSRTC bu asambida MST haina khangnaramba mafam singda football chanabda goal post khawang da thamam bagi wafam banbirak pantak bade habi Kalimai mandi lasang lady basige kawang amasung nongtup tangbadi yang hanglam miasi kangalde impalda angangoina toina lerak pana hawiki Manipur Dramatic Union asige lambi nongtup ta mayong nana Manipur Drivers Union gi office song leram hawiki tachida bakuira bana karamba piyon ba lady ba humna khangdra police land agi First Battalion Manipur Rifles campus Pauduna, Nitai Pass to take Paudo Pose Yahalam, Matam Dugi Tampasna Girls High School, waiting a gay car on the labor Nupi Masasina, school Kabasu, Lambisi Pauduna Satpa Yahalam. Manipur Dramatic Union stage na Makatang with the Oiraga, Babo, audience na, my Macau or Nuna Yanglamba, Amadi Awang Tambagi Galerida, Impalgi, Inesinga, Punna, Ibai Paulendro, Yaima, I call Mayam, drama Yangan Kibudo, no, nana, Ninsinghale. Angang Oi Banina, drama Mamingshu Kankide, Sin Matang, Tatarak Badubudi, Makal Mater Uki, Adubo, Umnoi Roshilakpada, Hero, Heroine Ani Duna, Ahal Bungo Amada Kurumda Duna, Mangala Pisha, Asirbat, Nijabada, Wang Chauraba, Ahal Bungo Amana, Ani Dugim Makok, the Nanta Biduna, Yaipa Mangol Pina Biduna, Roshenki. Aina College Tamapa, Karima Matamda, Police Land Pauduna, Satpa Matamda, MDUgi Campus Duda, Alaman Chaki the Pamduna, Wadi Sanarambada, Yamna Wang Chauba, Alama Yarama Ubada, Aina Angang wedding da, Drama the Ukibado, Miamna Sakanglaba, Ahali Bungo Kumdam, Dhanasanda Singabu, Odidra, Kalanki. Ayi say Tare Nipan Surakpada, Angang Oina, Ayi Imagi Apopa Ipuboke, catching the Doctor Oina posting Tabiramba, Sinja Medagi, Dr. Kirti, or the Sadanabu Popiba, Dr. Kristina Puringida, Anala Yang Sanga Seda. Tabak masa matag jara patagi Dr. Mayam Roinera pagi long experience na maram oduna miyam na ipuwapu Dr. Tomba haina mingong na ramado tiang naksa ako ipubok sige abo anisi ahamba ahanna pukrambam ningol marangte mombi amubi kawi aduga anisu baduna nauren ningon marangte mombi mutari debi kawi ipubok nganna larik laisugi mangan panglam banara imagi mabungo puasing I could wish him be on Kiba. Mamma, man can get choosing on a day in Panda law in a leramda. I ye Mamma Ahan Molang Tam Gunamani Singo, Forest Department, the Ranger Roina, Ziri the posting Takiba. A pubok to Lake Kitraba Matunda Day, in Palgi, Molang Cam, Soyam, Lake, Chandam Tamil. Gopal Gogi Makatang Malerta, Asum Sanction Kraba, Sanction Kraga, Number Turin Yogringa, Ali, Mayai Oirapna,
pareng oina awang lomdana babung manisna mathangda asang bang inkol gi adu hek makha thangmada agoi lerakki hek awangdana imagi mabung mopwa singi inkol ni yum anowa sabagi sindok sindin awada pa leirakpada abokna mamai ma keso adege aikoi imabu yamna toina imphal da kauki imphal chatpa khudingi imana ibu pubi matamdu kakingda singyamegi abo ase manubi haina khangnabi aduga chagonbanagi abok leiren hariba ani sinal lolite kanna tawduna khongdari ngai ni imphal chapada second world war da hundol ma bagari singi semjillaga chanaba matamni bus leitringai Chevrolet high bagari gi body manungda athaba upakna phaina phaloina tharaga phamlamba matamni imphal chatpada ayuk chatpasu nubidang chatpasu kongai ni number turen gi isingna lep thumna ichel kanna taruna chelingaida chongtha duna iruptuna sana ruraga kakhalakpada mit ngangsang badagi yumda ahallamanna Saydanaba mita atotpa pi thamduna amana mada pu kamna kibado ningsinghali hongminna kaminarak pasing manungda thakka oina thanglam tomba khumanthem gunindro maibam mitocha pangnam bijoy huidro machaubi maramthem machauba ibotombi asangbam ibohol RK sanal hijam kumar ngasepam janumani laisam bihari Ramkumar Khongwan tabang bokul ari maru kalachan nandaibam mochana chingba ibada sitoba kaya sulai turen irupa natraga numdang waida chandam samacharan goigi mamangler ta awang pang na changkhraga sawajam lampak haina khangnaba achauba lampak sida wadagi saba wadagi semba hockey stick adagi amusung kangdrumna hockey sanama matamda awang thangbada nongtu pangna changkriba lambi mafam chana hauriba manapunglaba achau upal sing laptakna ukriba achau asangna leigadaba manba magul leiba sangai lambi gi kha sana bungina nongchuk nongchuk na mayungoiba achau ba pukri amale oja umanandagi adungai thabal leida chana thoibuna irujaba balakpada Oja irabona pukri adumakta irujaba oigadra ningan khiba alaman singna libirma wari pa khiba kaya thengna khiba singdu adubu oja gilarikta court adungai Sri Jud Chandrakirti Maharaj na Jiladam Darar Chatpada Sri Gobindagi Nirmal amasung konungda sitharamba che chang khara laurunaba sanaya thang pirakpa thokdo amada maitai athauba maiba Trama Singona Kasardagi Polam Sing Kusinaki Adugumba Maitai Atowagi Masunupani Ayim Marupse unquote. Haina Ibirak Padagi Ayuakaldu on Karabram Kankra. Angang wedding a Punchigi, impounded laying a Tandagi Togdo Amatang. Noma lamda yaukshang hauramdai pankalapagi taragan ni toini umdoni panba tabal paraba numdangduda kanana hugdora kibno khanghodana aikoi tare nipan yaukshang koibani haiduna khaidengi ipubo koigi inkoldagi mi kharana kobi tek kharana arakpa mi yengduna honare mafam chana thamlamme mat awangi imasi bhanisnagi inkoldagi mi arakgi akomachin yingchinduna alu khara kholuraga yarani hainaduna ki boy khang boy tabara angang wakhalina hara like some beer biari ko yum de changduna alamal letingai tanja duda talang duna mayam iko ya phamladuna ko semlega harau na aikoi tare nipandu sabaloruduna yumda hanarasi haiduna ichal changdara aigi ibai ibo chauba ichenipa ibo tombi aikoi ohumju kari su khaludana yum yorpadadi aikoi mamton bi chandana aikoi bungai duna leramda mamtona harekiba
Ibuchauba, Ibutambi, Amuyama, Nakoyum, Kadaichalu, ha, Nakoyne Migi, the Bo, Anisnana, Yum the Laga, Wahom Pangangadro, Hayeng Kaitokira, I don't come like the watch it, Mana, I coy home of the chat. Hai chara kiba kobi saki mahau pungka kau kiduna matung tau jara roi hai juna ai ko jai matung de san abaleng oi ngai punchi gi thawdok sing phijeng hai dok tuna lila sana ba habo gumna tawhon kiba de wari na duna taja howa paru ba kaya dagi nungsi jagsaba ojai bungo lamding puren hijam irabo na lisinga chapan nipu nipan gi September kuma thoida Pungdong Mangi Taudo Dagi, Manipur Sarkar Namahapu Pana Naba, Tana Badagi, Mirror Oikiduna, Ekagadi Tongduna, Tidim Lambida, Nambo Lomda, Sakibadagi, Matau Karamna, Kaking Yoro Kibuno, Kangdana, Ayi Kuratona, Wariwana Libirambada, Court, Neta Irabona, Kaking Wari Sanati Lekagi, Sri Nauran Tambal, Mijaugida, Numikiani, Matanga. Kaking Bazar he awang sang the lady of Wadi Joe Kamlan Bagi, Lashang Bagi Kolop City, now the Iboton Gida, Kara, Aldagi Kaking Tolikai Tokom, Samo Gida, Kara, Matanga, Makada Kaji Cheti Bokul Gida, Leramba, Matam Sida, Lamboy Bagi Pijol Tola Duna, Yempak Topla Duna, Yumtong Kuding the Gi, Bikani Kiba, Kaina Tanga, Kakingi, Nongpok Tangbada, Nak Lake Kiba Chingmangi, Laipam. Look nung Haina Kanaba Mapamda, Tankul Sampo Binupiama Tokle, Hainabadu, Neta Irabot Orangani Haiduna, CID na, Bao Pangbadagi, Pananaba, Honara Kibada, Kango Dana Mankiba. Luching Basina, Kakingi Namatasu, socially, politically, economically, Amadi Hiram Kaya Mukta, Angak Bapangna, Ahongba, Pubirami, Takpiki. Kudamoina Harabada, Kanaguma Malatrabada, Shirabada, Sana Konungi Yatang Pandrabadi, Matau Mangam, Lana Toramdo, Pangtopa, Yahanda Duna, Podit Talamado, Oja Irabot Masamanga, Isai Handuna, Aga Kasram Sarmagaloinana, Pangtok Piramba, Warinaki. Matam Duda, Kapchingi Zigi Pibamte, Congress, Amsun Communist, Kanalamba Tonaba, Matam Nitakirami. Kakching da Odana Labirambase, Ayambana, Communist Luching Basingi Yumda, Oina Toki. Second World War Gimatamda, Bulldozer Tajinduna Kakchingi Lofam Kaya, Mangan Krabagi, Ketipuron, Tanabada, Upale Driver Lomi, Kayagi Mating Pano Vidamata, Kakchingi Aruba, Awarol Yaurabasu, Iramdam Masi, Saknairaba. RK Dhaljitsanan, Evoker, Yashkul Hiruamba Lekaida, Impala Labiramba Alibungo Asinda, Ibiramba Warol Kaya Dagi, Toratara Lomi Kabu, Ketipun Pangan Kibra, Kalanki, Asigumba, Tang Laba, Manipura, Tompin Alamba, Luting Purela Sina, Yam Nangana, Masagi Sahi and Kaimanga, Katangaringa, Brahmagi, Hogina, Menmar, Hana Kangarava, Ango Chingi, Nongpok Tongba Chinkong, the Labor, Taubong, Kunda. Incho Lisina Chama Panyang Kaimato, September Kuntaruta, Luching Purela Sina, Taibangpan Tadoki. How you see Katok Matana Masal Oikraba, Maaguma Luching Puren, Amakatang Imaleba, Inam the Manipusida, to unbear law, He Taibang Shimba Mapu, Asuma Warul Kayase, Oja Umanandagi, Adungi Tabli Parubadagi, Tola Kibani, Oja Bungam Kailatane, Ikai Kumaba, Uchabagaloina, Tagacheri. Tabiribasi, Nungsirabi Iramdam, Haina, Tamagi Manungda, Tang Taramangada, Kakchingi Londa, Kakchingi, Chingching Radio Dagi, Sandok Chaba, Adugumba, Thoramni. Ngasigi asigumlaba nungsirabi iramdam haiba thoram sida khoi kakching londa sanaba lila macha saireng wareng wari macha pathokpi khraba matung hojik loisinjabagi matang adu yausinjarakle pungpham adu lakle anauba chahi kumja lisingani supna kunga mangana lakpasida 89.6 megahertz da sandok chaba chingching radio kakchingi tha khudingi chechat taramanga numit asimakta
ꯀꯛꯆꯤꯡꯂꯣꯟꯗ ꯄꯥꯡꯊꯣꯛꯄ ꯑꯈꯟꯅꯕ ꯊꯧꯔꯝ ꯅꯨꯡꯁꯤꯔꯕꯤ ꯏꯔꯝꯗꯝ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯊꯧꯔꯝ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯅꯣꯂꯨꯛꯅ ꯏꯀꯥꯏ ꯈꯨꯝꯅꯖꯕꯒ ꯂꯣꯏꯅꯅ ꯌꯥꯏꯐ ꯄꯥꯎꯖꯦꯜꯁꯨ ꯄꯤꯖꯔꯤ, ꯂꯣꯏꯅꯅ ꯄꯨꯝꯅꯃꯛꯄꯨ ꯅꯨꯡꯁꯤꯔꯕꯤ ꯏꯔꯝꯗꯝ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨꯁꯨ ꯑꯃꯨꯛꯀ ꯍꯟꯅ ꯉꯁꯤꯒꯤ ꯀꯛꯆꯤꯡꯂꯣꯟꯒꯤ ꯊꯧꯔꯝ ꯑꯁꯤꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ, ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫